ꯎꯔꯕꯣ ꯎꯔꯦ ꯎꯔꯦ ꯇꯥꯕ꯭ꯔꯥ ꯅꯦꯠꯇꯣ ꯈꯔ ꯆꯞꯄꯦ ꯑꯩꯒꯤ ꯆꯠꯄ꯭ꯔꯥ ꯍꯥꯥ ꯑꯩꯒꯤꯁꯨ ꯆꯠꯄ꯭ꯔꯥ ꯑꯩꯒꯤ ꯃꯈꯣꯟ ꯇꯥꯕ꯭ꯔꯣ ꯇꯥꯏ ꯇꯥꯏ ꯑꯩꯒꯤ ꯃꯈꯣꯟ ꯇꯥꯕ꯭ꯔꯣ ꯇꯥꯏꯅꯦ ꯑꯣ ꯑꯩꯒ ꯁꯦꯡꯉꯦ ꯑꯣ ꯂꯥꯏꯛ ꯇꯧꯔꯝꯃꯦ ꯃꯤ ꯃꯀꯥꯏ ꯃꯥꯡꯈ꯭ꯔꯒꯦ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯀꯃꯦꯟꯒ ꯀꯔꯤꯝ ꯁꯣ ꯇꯧꯗ꯭ꯔꯣ ꯇꯧꯔꯛꯇꯅꯤ ꯑꯃꯈꯗꯤ ꯂꯥꯛꯑꯦ ꯀꯅꯥꯅꯣ ꯍꯦꯜꯂꯣ ꯕꯦꯕꯤ ꯍꯥꯏ ꯅꯟꯗꯔꯥꯖ ꯏꯇꯥꯎ ꯅꯃꯁꯇꯦ ꯇꯧꯔꯛꯑꯦ ꯑꯃꯈꯛ ꯍꯥꯏ ꯍꯥꯏ ꯅꯃꯁꯇꯦ ꯅꯃꯁꯇꯦ ꯀꯁꯥꯔ ꯃꯩꯇꯩ ꯍꯥꯏ ꯍꯦꯜꯂꯣ ꯕ꯭ꯔꯣ ꯍꯥꯏ ꯆꯟ ꯂꯥꯏꯔꯕꯣꯏ ꯈꯨꯁꯄꯥ ꯑꯩꯅꯤ ꯑꯣ ꯈꯪꯉꯦ ꯈꯪꯉꯦ ꯏꯇꯥꯎ ꯈꯪꯉꯦ ꯈꯪꯉꯦ ꯑꯗꯨ ꯂꯥꯛꯏꯗꯨ ꯑꯩꯈꯣꯏ ꯏꯕꯥꯏ ꯄꯨ ꯂꯥꯛꯑꯦ ꯉꯁꯤ ꯂꯥꯏꯞꯇ ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯔꯤ ꯁꯩꯇ꯭ꯌꯖꯤꯠ ꯅꯨꯡꯉꯥꯏꯔꯤꯕꯣ ꯕꯦꯕꯤ ꯕ꯭ꯂꯣꯛ ꯀꯤꯠ ꯀꯤꯠ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯔꯤ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤ ꯁꯅꯥꯇꯣꯝꯕꯤ ꯑꯉꯣꯝ ꯆꯥꯔꯦ ꯆꯥꯛ ꯆꯥꯔꯕꯣ ꯏꯅꯥꯎ ꯆꯥꯔꯦ ꯆꯥꯔꯦ ꯕꯤꯔꯦꯟ ꯏꯆꯦꯅꯨ ꯑꯩꯗꯤ ꯇꯨꯝꯈ꯭ꯔꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯏꯆꯦꯅꯨ ꯀꯥꯏꯗ ꯂꯩꯒꯦ ꯏꯆꯦꯅꯨ ꯆꯥꯛ ꯆꯥꯅ ꯍꯤꯞꯄꯝꯒꯅꯤ ꯏꯕꯥꯏꯗ ꯍꯪꯉꯨ ꯃꯋꯥꯗꯒꯔꯦ ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯔꯤ ꯂꯩꯔꯕꯒꯤ ꯀꯩꯕ ꯈꯨꯆꯥ ꯍꯥꯏꯔ ꯂꯥꯏꯔꯕꯒꯤ ꯂꯩꯔꯝꯆꯩ ꯈꯨꯆꯥ ꯍꯥꯏꯔ ꯂꯥꯏꯔꯃꯆꯥꯏ ꯈꯨꯆꯥ ꯀꯩꯅꯣꯅꯤ ꯗꯦꯕꯤꯀ꯭ꯔꯥꯐꯇꯨꯅꯤ ꯑꯣ ꯀꯩꯅꯣ ꯇꯧꯔꯤꯕ ꯆꯍꯤꯁꯦ ꯌꯥꯝꯁꯜꯂꯛꯑꯕꯅꯤꯅ ꯌꯦꯡꯕ ꯃꯇꯝꯗ ꯁꯨꯛꯇꯣꯛꯑ ꯌꯦꯡꯗꯗꯤ ꯀꯔꯤꯝ ꯎꯗ꯭ꯔꯦꯕ ꯃꯁꯦ ꯅꯣꯏ ꯑꯅꯤ ꯀꯥꯏ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯔ ꯑꯣ ꯑꯩꯗꯤ ꯆꯥꯗ꯭ꯔꯤ ꯑꯩꯗꯤ ꯊꯣꯡꯐꯝ ꯈꯪꯗꯅ ꯌꯦꯟ ꯑꯣꯏꯅ ꯊꯣꯡꯖꯜꯂꯦ ꯕ꯭ꯔꯣ ꯀꯔꯤ ꯕ꯭ꯔꯣ ꯀꯤꯠ kari ꯃꯊꯦꯜ ꯇꯧ ꯍꯧꯕꯒꯦ ꯑꯣ ꯀꯔꯤ ꯃꯊꯦꯜ ꯍꯧꯕꯒꯦ ꯍꯥꯏꯅꯤ ꯑꯩ ꯉꯁꯤ ꯍꯥꯎꯗ꯭ꯔꯤ ꯑꯩꯗꯤ ꯆꯥꯔꯦ ꯆꯥꯔꯦ ꯏꯐꯤꯜ ꯌꯥꯎꯕ ꯀꯁꯥꯔ ꯃꯩꯇꯩ ꯇꯧꯗ꯭ꯔꯤ ꯑꯩ ꯆꯥꯛ ꯊꯣꯡꯉ ꯂꯣꯏꯁꯜꯂꯤ ꯏꯕꯥꯏ ꯕꯦꯕꯤ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯏꯕꯥꯏ ꯆꯥꯔꯦ ꯑꯩꯗꯤ ꯆꯥꯗ꯭ꯔꯤ ꯀꯁꯥꯔ ꯔꯤꯇꯟ ꯕꯤꯖꯦꯟ ꯑꯩꯁꯦ ꯅꯪꯗꯤ ꯍꯤꯔꯣ ꯃꯥꯜꯂꯦ ꯏꯃꯥꯏ ꯄꯦꯝꯃ ꯂꯣꯏꯔꯦ ꯀꯣꯏꯂꯥꯡꯉꯣ ꯁꯝꯂꯥꯡꯉꯣ ꯇꯧꯏꯁꯦ ꯀꯣꯏꯂꯥꯡꯅꯦ ꯁꯝꯂꯥꯡꯅꯦ ꯂꯣꯏ ꯂꯩꯔꯕꯅꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯍꯟꯗꯛꯁꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯚꯗꯤꯑꯣꯐꯥꯎ ꯁꯨꯠ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯀꯔꯤ ꯂꯝꯗꯩꯅꯣ ꯏꯅꯥꯎ ꯍꯣꯏ ꯑꯃꯅ ꯍꯤꯡꯂꯥꯗꯒꯤ ꯑꯃꯅ ꯁꯣꯅꯥꯏ ꯆꯥꯟꯗꯝ ꯂꯩꯀꯥꯏꯗꯒꯤ ꯄꯨꯟꯓꯜꯂꯒ ꯀꯁꯥꯔ ꯍꯥꯏꯖꯟꯈ꯭ꯔꯣ ꯀꯁꯔ ꯃꯌꯥꯟꯗꯩ ꯆꯨꯝꯃꯦ ꯑꯦꯍꯦ ꯑꯩꯈꯣꯏ ꯏꯆꯟ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯏꯆꯟ ꯂꯥꯛꯑꯦ ꯈꯨꯔꯝꯃꯛꯇ꯭ꯔꯁꯨ ꯌꯥꯏꯌꯦ ꯁꯅꯥ ꯏꯆꯟ ꯈꯣꯏꯔꯝꯖꯔꯦꯕ ꯑꯩꯈꯣꯏꯗ ꯏꯁ ꯁꯤꯗꯗꯤ ꯊꯥꯕꯜ ꯆꯣꯡꯗ꯭ꯔꯣꯏ ꯑꯩꯈꯣꯏ ꯈꯨꯟꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯟꯗ ꯆꯣꯡꯃꯟꯗꯅ ꯈꯣꯡꯕꯤꯒ ꯅꯥꯔꯦ ꯉꯁꯤꯗꯤ ꯏꯕꯥꯏꯒ ꯕ꯭ꯔꯣꯒ ꯂꯥꯏꯞ ꯂꯥꯛꯁꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯅꯥꯊꯣꯏ ꯏꯆꯟ ꯑꯩꯈꯣꯏ ꯂꯥꯏꯔꯕꯒꯤ ꯏꯆꯟ ꯕ꯭ꯔꯣꯁꯤꯅ ꯅꯣꯛꯁꯜꯂꯛꯑꯦ ꯕꯤꯖꯦꯟꯁꯦ ꯈꯔ ꯁꯨꯛꯇꯣ ꯌꯦꯡꯕꯗ ꯐꯖꯩꯒꯁꯨ ꯍꯥꯏꯖꯤꯜꯂꯛꯏꯅꯦ ꯕꯤꯔꯦꯟꯅ ꯀꯩꯅꯣ ꯍꯥꯏꯔꯛꯏꯁꯦ ꯕꯤꯖꯦꯟꯁꯦ ꯈꯔ ꯆꯥꯎꯔꯒ ꯉꯥꯡꯕꯅ ꯄꯛꯆꯩ ꯊꯦꯡꯀ꯭ꯌꯨ ꯎꯝ ꯅꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯏꯆꯥꯖꯦ ꯑꯣ ꯏꯆꯦ ꯍꯧꯒꯠꯂ ꯃꯥꯟꯅꯦ ꯏꯕꯥꯏꯅ ꯁꯨꯛꯂꯒ ꯌꯦꯡꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯏꯕꯥꯏ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯕꯅꯦ ꯗꯥ ꯕꯤꯖꯦꯟꯒꯤ ꯈꯨꯅꯣꯛꯇꯣ ꯃꯩ ꯇꯥꯏ ꯍꯥꯏꯔꯤ ꯁꯅꯥꯅ ꯅꯨꯡꯁꯤꯕꯅꯦ ꯃꯥꯏ ꯑꯅꯣꯛꯄꯗꯣ ꯊꯦꯡꯀ꯭ꯌꯨ ꯏꯆꯟ ꯊꯦꯡꯀ꯭ꯌꯨ ꯏꯝꯐꯥꯜꯗꯗꯤ ꯏꯁꯤꯡ ꯌꯥꯝ ꯋꯥꯔꯦ ꯀꯁꯥꯔꯗꯗꯤ ꯏꯁꯤꯡ ꯋꯥꯗ꯭ꯔꯣ ꯏꯁꯤꯡꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ ꯍꯧꯖꯤꯛ ꯀꯁꯥꯔꯗꯤ ꯏꯁꯤꯡꯅ ꯇꯥꯏꯅꯔꯦ ꯑꯩ ꯇꯥꯟꯅꯔꯛꯏꯃꯤ ꯊꯣꯛꯂꯛꯑꯦ ꯏꯁꯤꯡꯅ ꯑꯩ ꯏꯆꯦ ꯊꯣꯛꯂꯛꯑꯦ ꯂꯥꯛꯑꯦ ꯏꯆꯦ ꯂꯥꯛꯑꯦ ꯑꯗꯨ ꯏꯔꯨꯕꯗꯒꯤ ꯊꯣꯛꯂꯛꯑꯦ ꯑꯩꯁꯨ ꯂꯣꯏꯔꯦꯍꯦ ꯁꯥꯟꯇꯤ ꯑꯁꯦꯡꯕꯒꯤꯗꯤ ꯏꯆꯦ ꯏꯕꯥꯏꯁꯦ ꯑꯩꯅ ꯁꯥꯟꯇꯤ ꯄꯤꯕꯤꯗ꯭ꯔꯦ ꯃꯌꯥꯝ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯅꯣꯏꯅꯤ ꯁꯥꯟꯅꯕꯗꯨꯗ ꯂꯥꯏꯛ ꯎꯝ ꯑꯅꯤ ꯇꯧꯖꯔꯤ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯃꯈꯣꯟ ꯇꯥꯏ ꯍꯥꯏ ꯃꯁꯛꯀꯁꯦ ꯂꯣꯏꯔꯦꯍꯦ ꯍꯧꯒꯠꯀꯥꯟ ꯏꯆꯦ ꯏꯆꯦ ꯅꯨꯡꯁꯤꯕꯤ ꯀꯧꯔꯦ ꯍꯥꯏꯔꯦ ꯁꯅꯥꯇꯣꯝꯕꯤ ꯑꯉꯣꯝꯅ ꯑꯣ ꯍꯥꯏ ꯏꯅꯥꯎ ꯅꯨꯡꯁꯤꯕꯤ ꯆꯥꯛ ꯆꯥꯔꯕꯣ ꯈꯨꯅꯣꯛꯇꯣ ꯍꯥꯍꯥ ꯁꯅꯥ ꯕꯤꯖꯦꯟꯒꯤ ꯅꯣꯛꯄꯗ
ꯑꯣꯏ ꯚꯥꯏ ꯑꯩꯈꯣꯏ ꯚꯥꯏ ꯄꯨꯜꯂꯒ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯌꯨꯇꯨꯕꯁꯦ ꯇꯧꯗꯣꯏꯅꯦ ꯅꯣꯡꯃ ꯅꯩꯗꯣꯔꯤꯃꯤ ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯜꯂꯤꯁꯦ ꯑꯃꯨꯛꯇꯪꯗꯤ ꯃꯌꯥꯝꯅ ꯀꯁꯥ ꯄꯁꯥꯁꯦ ꯑꯃꯨꯛꯇꯪ ꯈꯪꯍꯜꯂꯒꯦꯅ ꯂꯩꯔ ꯃꯆꯥꯒꯤ ꯈꯨꯆꯥꯅ ꯃꯌꯥꯝꯗ ꯈꯨꯔꯝꯃꯤ ꯑꯅꯨ ꯈꯨꯃꯟ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯑꯅꯤꯇꯥ ꯃꯩꯇꯩ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯅꯤꯇꯥ ꯏꯆꯦꯒꯤ ꯀꯩ ꯅꯨꯡꯉꯥꯏꯔꯤꯕꯣ ꯉꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯁꯦꯅꯤꯌꯔꯅ ꯏꯆꯦ ꯍꯥꯏ ꯁꯤ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯀꯔꯤ ꯂꯥꯏꯔ ꯍꯥꯏꯗꯣꯏꯅꯣ ꯃꯆꯥ ꯑꯩ ꯍꯩꯇꯦ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯈꯣꯡꯀ ꯀꯩꯅꯣ ꯌꯥꯛꯄ ꯃꯥꯜꯂꯦ ꯌꯦꯛꯄ ꯃꯥꯜꯂꯤ ꯈꯣꯡꯀ ꯌꯦꯛꯄ ꯈꯣꯡꯀ ꯏꯆꯦꯁꯤ ꯌꯦꯛꯄ ꯃꯥꯜꯂꯤ ꯂꯥꯛꯄꯁꯤꯅ ꯕꯦꯁ ꯀꯄꯜ ꯇꯥꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯅꯤꯇꯥꯅ ꯅꯨꯡꯉꯥꯏꯔꯤꯕ ꯍꯥꯏ ꯏꯆꯦ ꯑꯅꯨ ꯈꯨꯃꯟ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤ ꯏꯆꯦ ꯏꯆꯦ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯂꯦꯡꯒꯥ ꯑꯩꯈꯣꯏꯒꯤ ꯁꯪꯒꯥ ꯂꯦꯡꯒꯥ ꯁꯪꯒꯥꯒ ꯑꯣꯏꯔꯝꯃꯅꯤ ꯑꯩꯈꯣꯏ ꯃꯣꯏꯅ ꯈꯔ ꯂꯦꯡꯒꯥ ꯑꯉꯥꯡ ꯆꯥꯎ ꯑꯣꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔ ꯁꯤꯅꯤꯌꯔ ꯃꯣꯏꯅ ꯈꯔ ꯑꯣꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯃꯣꯏꯅ ꯈꯔ ꯑꯉꯥꯡ ꯆꯥꯎꯔꯦ ꯎꯅꯔꯒ ꯈꯪꯒꯅꯤ ꯆꯨꯝꯃꯦ ꯎꯅꯗ꯭ꯔꯤꯕꯧꯗꯤ ꯅꯃꯥꯏ ꯅꯃꯥꯏ ꯀꯧꯅꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯆꯦꯁꯨ ꯂꯥꯛꯂꯝꯕꯅꯤ ꯕꯦꯁ ꯀꯄꯜ ꯇꯥꯔꯦ ꯍꯥꯏ ꯀꯥꯏꯗ ꯂꯥꯛꯑꯝꯃꯤ ꯀꯃꯦꯟ ꯀꯗꯥꯏꯅꯣ ꯀꯃꯦꯟ ꯁꯇꯤꯖꯤꯛ ꯀꯃꯦꯟ ꯄꯥꯕꯗꯣ ꯍꯦꯛꯇ ꯀꯃꯦꯟ ꯄꯥꯕꯒꯤ ꯅꯣꯛꯄꯗꯣ ꯑꯩꯅ ꯀꯃꯥꯏꯅ ꯑꯝꯇ ꯅꯣꯛꯎꯅꯦ ꯚꯤꯗꯤꯑꯣ ꯑꯃ ꯇꯧꯈꯤꯕꯅꯦ ꯅꯣꯛꯄꯗꯣ ꯇꯨꯀꯠꯆꯩꯌꯦ ꯏꯆꯦꯒꯤ ꯑꯁꯦꯡꯒꯤ ꯋꯥꯍꯩꯁꯤꯗꯤ ꯌꯥꯝꯅ ꯑꯩꯅ ꯌꯥꯝꯅ ꯑꯦꯛꯗꯝ ꯀꯜꯂꯛꯆꯕ ꯍꯥꯏꯕꯨ ꯏꯕꯥꯏꯅ ꯅꯣꯛꯁꯜꯂꯛꯄ ꯐꯥꯒꯤ ꯑꯃ ꯇꯧꯁꯜꯂꯛꯄꯗ ꯌꯥꯝ ꯇꯨꯀꯠꯆꯩ ꯍꯥꯏꯕꯁꯦ ꯌꯥꯝ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯣꯟꯗꯥꯅ ꯆꯠꯂꯤ ꯌꯥꯝꯖꯩꯁꯦ ꯑꯩ ꯉꯁꯥꯏ ꯎꯗꯤꯅꯦ ꯅꯣꯏ ꯅꯆꯦꯒꯤ ꯀꯩꯅꯣꯁꯦ ꯄꯤꯁꯨꯝꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯒꯤ ꯂꯥꯡꯒꯣꯜꯒꯤ ꯄꯣꯠꯄꯨꯗꯣ ꯃꯥꯟꯗ꯭ꯔ ꯌꯦꯡꯉꯨ ꯏꯔꯣꯏꯒꯤ ꯃꯅꯒꯟꯗ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯂꯣꯏꯔꯦꯍꯦ ꯅꯪꯁꯨ ꯃꯤ ꯈ꯭ꯋꯥꯏ ꯊꯥꯒꯠꯂꯤ ꯃꯥ ꯊꯥꯗꯔꯤꯁꯦ ꯏꯕꯥꯏ ꯑꯃꯨꯛꯇ ꯅꯣꯛꯄꯤꯔꯛꯑꯣꯌꯦ ꯀꯔꯤꯅꯣ ꯑꯍꯤꯡꯁꯤꯒ ꯃꯤ ꯂꯣꯏ ꯍꯧꯒꯠꯅꯔꯛꯇꯅ ꯑꯃ ꯇꯨꯝꯃꯨꯔ ꯍꯧꯒꯠꯂꯒ ꯍꯀꯥꯝ ꯆꯟꯖꯜꯂꯛꯏꯁꯦ ꯌꯦꯡꯉꯨ ꯆꯦꯜ ꯂꯥꯛꯑꯒ ꯁꯅꯥꯊꯣꯏ ꯑꯃꯨꯛ ꯅꯣꯛꯈ꯭ꯔꯦ ꯍꯀꯥꯝ ꯆꯟꯐꯝ ꯂꯩꯇꯗꯧ ꯉꯥꯏ ꯗꯥ ꯕꯤꯖꯦꯟ ꯀꯔꯤ ꯈꯨꯅꯣꯛꯅꯣꯅꯦ ꯐꯣꯟ ꯋꯥꯔꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗꯗꯤ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯕ ꯅꯣꯛꯇꯦꯅꯦ ꯕꯤꯖꯦꯟ ꯈꯨꯅꯣꯛꯁꯤꯁꯨ ꯌꯥꯕꯅꯤꯉꯣ ꯍꯣꯏ ꯕꯤꯖꯦꯟꯒꯤ ꯈꯨꯅꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯆꯔꯝ ꯎꯔꯣꯛꯗ ꯀꯩꯅꯣꯝꯒ ꯄꯜꯂꯒ ꯈꯣꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯉꯥꯡꯒꯤ ꯕꯥꯁꯤꯒ ꯄꯟꯕꯒꯤ ꯕꯥꯁꯤꯒ ꯆꯣꯠꯁꯤꯟꯈꯤꯕꯒꯤ ꯇꯥꯏꯞꯅꯦ ꯔꯤꯌꯦꯜꯗ ꯑꯩꯁꯦ ꯌꯥꯝꯅ ꯋꯥ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯉꯦ ꯑꯁꯦꯡꯕꯩ ꯁꯛꯀꯤꯗꯨꯒꯗꯤ ꯅꯣꯛꯄꯁꯦ ꯌꯥꯝ ꯈꯨꯅꯣꯛꯇ ꯌꯥꯝ ꯊꯤꯔꯝꯃꯦꯕ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯌꯨꯇꯨꯕ ꯆꯪꯕꯗꯤ ꯈꯔ ꯐꯔꯦ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯌꯥꯗꯦ ꯑꯩ ꯈꯨꯅꯣꯛꯁꯤꯃꯗꯤ ꯗꯥ ꯕꯤꯖꯦꯟ ꯑꯩ ꯁꯤꯔꯦ ꯅꯣꯛꯄꯗ ꯈꯨꯅꯣꯛꯇꯣ ꯁꯅꯥꯒꯤ ꯑꯩꯗꯤ ꯃꯥ ꯉꯔꯥꯡꯒꯤ ꯉꯁꯤ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣꯗꯣ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝ ꯆꯤꯡ ꯅꯨꯡꯉꯥꯏ ꯀꯥꯕꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯀꯤꯖꯔꯨꯔꯦ ꯑꯣ ꯑꯅꯤꯇꯥ ꯃꯩꯇꯩꯅ ꯑꯗꯨꯅꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯁꯤꯔꯤꯌꯁ ꯑꯣꯏꯔꯨꯔꯦꯕꯀꯣ ꯆꯤꯡꯗꯩ ꯀꯨꯝꯊꯔꯛꯄꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯅꯪꯈꯔꯦ ꯃꯌꯥꯝꯗꯤ ꯀꯤꯖꯔꯤ ꯑꯩꯗꯤ ꯇꯨꯝꯊꯣꯛꯄꯤꯅꯤ ꯃꯌꯥꯝ ꯊꯣꯏ ꯋꯦꯜꯀꯝ ꯆꯪꯕꯤꯔꯛꯎ ꯌꯥꯏ ꯋꯦꯜꯀꯝ ꯊꯣꯏꯊꯣꯏ ꯌꯥꯎꯁꯤ ꯌꯥꯎꯁꯤ ꯋꯦꯜꯀꯝ ꯊꯣꯏꯊꯣꯏ ꯋꯦꯜꯀꯝ ꯅꯣꯛꯄꯗ ꯁꯤꯔꯦꯗ ꯑꯩ ꯀꯩꯅꯣ ꯁꯅꯥꯊꯣꯏ ꯏꯆꯟꯁꯦ ꯏꯕꯥꯏ ꯍꯣꯏꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯌꯥꯝ ꯐꯖꯔꯤꯕ ꯑꯣꯏ ꯁꯖꯤꯛꯁꯨ ꯈꯣꯡꯉꯤ ꯇꯤꯛ ꯇꯤꯛ ꯂꯥꯎꯅ ꯑꯩꯈꯣꯏ ꯂꯧꯕꯨꯛꯇꯅꯦ ꯂꯧꯕꯨꯛꯇ ꯍꯣꯏ ꯁꯨꯝ ꯕꯤꯖꯦ ꯂꯩꯕꯗ ꯇꯧꯔꯤꯅꯦ ꯇꯥꯎꯟꯗꯗꯤ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯍꯥꯏꯅꯩꯗꯅꯀꯣ ꯁꯣꯔꯣꯛꯀ ꯊꯣꯛꯈꯤꯅꯨ ꯒꯥꯔꯤꯅ ꯇꯛꯀꯅꯦꯅ ꯎꯝ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯀꯔꯤ ꯍꯥꯏꯅꯩ ꯈꯪꯕ꯭ꯔꯥ ꯑꯥ ꯁꯣꯔꯣꯛꯇ ꯊꯣꯛꯈꯤꯅꯨ ꯁꯟꯅ ꯋꯥꯏꯅꯦ ꯊꯣꯏꯊꯣꯏꯅ ꯁꯅꯥꯇꯣꯝꯕꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯃꯤꯗꯤ ꯑꯂꯨꯕ ꯁꯥꯎꯒꯟꯕ ꯃꯥꯜꯂꯤꯕ ꯅꯣꯛꯂꯛꯄꯗꯅ ꯀꯩꯕ ꯆꯀꯤ ꯆꯀꯤ ꯈꯨꯅꯣꯛ ꯑꯩ ꯃꯥ ꯅꯣꯛꯄꯗ ꯀꯩꯅꯣ ꯃꯥꯜꯂꯁꯨ ꯁꯥꯎꯗꯤ ꯁꯥꯎꯒꯟꯕꯅꯤꯍꯦ ꯑꯩꯗꯤ ꯑꯅꯤꯇꯥ ꯅꯣꯛꯄꯗꯤ ꯃꯩꯇꯩ ꯌꯥꯝ ꯐꯩꯀꯣ ꯑꯩꯗꯤ ꯍꯥꯏ ꯅꯣꯛꯄ ꯌꯥꯝ ꯐꯩꯀꯣ ꯍꯥꯏ ꯑꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯈꯔ ꯅꯣꯛꯀꯜꯂꯤ ꯅꯣꯛꯄ ꯍꯥꯏꯁꯦ ꯐꯩꯅ ꯁꯨꯒꯠꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯣꯛꯄꯅ ꯐꯩ ꯅꯣꯛꯅ ꯅꯣꯛꯑꯗꯤ ꯈꯦꯅ ꯍꯤꯡꯕꯗꯅꯤ ꯍꯛꯆꯥꯡꯁꯨ ꯄꯨꯟꯁꯤ ꯑꯁꯤ ꯅꯣꯛꯅ ꯈꯦꯅ ꯍꯤꯡꯒꯗꯅꯤ ꯅꯣꯛꯑꯗꯤ ꯄꯨꯟꯁꯤ ꯁꯥꯡꯉꯤꯁꯨ ꯍꯥꯏꯅꯕꯅꯦꯕ ꯑꯍꯜ ꯂꯃꯟꯅ ꯑꯗꯨꯅꯤ ꯆꯨꯔꯨꯞ ꯊꯛꯄ ꯑꯗꯨꯅꯤ ꯆꯨꯔꯨꯞ ꯊꯛꯄꯗ ꯅꯣꯛ ꯅꯣꯛ ꯊꯛꯎ ꯍꯥꯏꯗꯣ ꯀꯃꯥꯏ ꯊꯛꯇꯣꯏꯕ ꯀꯃꯥꯏ ꯊꯛꯑ ꯅꯣꯛꯇꯣꯏꯕ
ꯑꯦ ꯆꯨꯔꯨꯞ ꯊꯛꯑꯗꯤ ꯄꯨꯟꯁꯤ ꯇꯦꯜꯂꯦ ꯅꯣꯛꯑꯗꯤ ꯄꯨꯟꯁꯤ ꯁꯥꯡꯉꯦ ꯆꯨꯔꯨꯞꯇꯣ ꯊꯛꯄꯗ ꯅꯣꯛ ꯊꯛꯑꯗꯤ ꯄꯨꯟꯁꯤ ꯇꯦꯟꯁꯤꯜꯂꯔꯣꯏꯅ ꯗꯥ ꯕꯤꯖꯦꯟ ꯀꯩꯕ ꯊꯥꯏꯅꯒꯤ ꯒꯨꯟꯗꯥ ꯑꯃꯔꯦꯁ ꯄꯨꯔꯤ ꯈꯨꯅꯣꯛ ꯀꯥꯏꯁꯤꯅꯤ ꯑꯩꯅ ꯐꯪꯅꯗꯣꯔꯤꯕ ꯑꯩꯅ ꯄꯥꯝꯖꯅ ꯈꯟꯖꯔꯤꯕ ꯐꯪꯅꯗꯣꯔꯤꯕ ꯌꯨꯇꯨꯕꯔꯁꯤꯡꯁꯦ ꯑꯦꯛꯗꯝ ꯀꯔꯤꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯐꯪꯅꯕ ꯅꯨꯃꯤꯠꯇ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯐꯤꯕꯝꯁꯦ ꯀꯅꯥꯅ ꯏꯕꯥꯏ ꯏꯕꯥꯏꯅ ꯄ꯭ꯂꯦꯠ ꯊꯨꯒꯥꯏꯕꯗꯣ ꯋꯥ ꯋꯥ ꯀꯩ ꯊꯦꯡꯛ ꯌꯨ ꯄ꯭ꯔꯤꯟꯁ ꯕ꯭ꯔꯣꯒꯔ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯥꯏꯁꯦ ꯅꯣꯛꯄꯗ ꯊꯦꯡꯛ ꯌꯨ ꯀꯩꯅꯣꯅꯦ ꯈꯨꯔꯨꯝꯖꯔꯤ ꯄ꯭ꯔꯤꯟꯁ ꯀꯁꯥꯔ ꯃꯩꯇꯩꯅ ꯀꯩꯅꯣ ꯍꯥꯏꯕ ꯑꯣꯏꯕ ꯂꯥꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯣꯛꯄꯗ ꯃꯣꯏ ꯆꯤꯠꯄ ꯈꯪꯍꯧꯗ꯭ꯔꯦ ꯉꯥꯏꯈꯣꯅꯦ ꯄ꯭ꯔꯤꯟꯁꯅ ꯑꯩꯉꯣꯟꯗ ꯏꯕꯥꯏ ꯀꯧꯁꯤꯜꯂꯤꯁꯦ ꯀꯔꯤꯒꯤ ꯏꯕꯥꯏꯅ ꯀꯥꯏ ꯄ꯭ꯂꯦꯠ ꯊꯨꯒꯥꯏꯈ꯭ꯔꯒꯦꯅꯦ ꯊꯨꯒꯥꯏꯕꯗꯤ ꯑꯩꯅꯅꯤꯅꯦ ꯊꯨꯒꯥꯏꯗꯣ ꯑꯗꯩ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯅꯦ ꯃꯥꯏꯗꯣ ꯄ꯭ꯂꯦꯠ ꯊꯨꯒꯥꯏꯕꯗꯣ ꯅꯠꯇ꯭ꯔꯥ ꯀꯁꯥꯔ ꯃꯩꯇꯩ ꯃꯣꯏ ꯆꯤꯠꯄ ꯈꯪꯉꯣꯏꯗ ꯅꯣꯛꯑꯣꯏꯗꯣꯔꯤꯕ ꯁꯤꯕꯨ ꯀꯅꯥꯅꯣ ꯏꯕꯥꯏ ꯄ꯭ꯂꯦꯠ ꯊꯨꯒꯥꯏꯈꯤꯕ꯭ꯔꯅꯦ ꯑꯩꯗꯤ ꯏꯕꯥꯏ ꯈꯨꯔꯨꯝꯖꯔꯤ ꯑꯩꯗꯤ ꯍꯧꯕꯗꯒꯤ ꯋꯦꯜꯀꯝ ꯏꯅꯥꯎ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯣ ꯇꯥꯍꯜꯂꯛꯀꯦ ꯑꯩꯗꯤ ꯀꯩꯁꯨ ꯋꯥꯔꯤ ꯁꯥꯔꯒ ꯅꯣꯛꯄꯅꯤꯗ ꯑꯅꯤꯇꯥ ꯗꯗꯥꯒꯤ ꯃꯩꯇꯩꯅ ꯈꯨꯅꯣꯛꯁꯤꯗꯤ ꯃꯩ ꯆꯤꯡꯕꯒ ꯃꯥꯜꯂꯦ ꯑꯅꯤꯇꯥ ꯃꯩꯇꯩꯅ ꯑꯩꯗꯤ ꯅꯣꯛꯄꯗ ꯐꯥꯔꯁ ꯄ꯭ꯔꯥꯏꯖ ꯐꯪꯉꯦ ꯊꯦꯡꯛ ꯌꯨ ꯒꯤꯇꯥꯟꯖꯂꯤ ꯊꯦꯡꯛ ꯌꯨ ꯍꯥꯏ ꯒꯤꯇꯥꯟꯖꯂꯤ ꯒꯤꯇꯥꯟꯖꯂꯤꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯃꯦꯟ ꯂꯥꯛꯄꯅꯤ ꯌꯥꯝ ꯐꯕ ꯏꯆꯟ ꯁꯤꯁꯨ ꯈꯨꯔꯨꯝꯖꯔꯤ ꯆꯦꯇꯟ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ ꯄ꯭ꯔꯤꯟꯁ ꯕ꯭ꯔꯣꯒ ꯇꯥꯗꯅ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯆꯥꯔꯖꯇꯤ ꯌꯥꯎꯗ꯭ꯔꯦ ꯚꯥꯏ ꯑꯣꯏꯔꯒꯦ ꯊꯦꯡꯛ ꯌꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕꯗꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯅ ꯊꯥꯒꯠꯆꯔꯤ ꯑꯅꯤꯇꯥ ꯏꯆꯦꯕꯨ ꯕꯤꯖꯦꯟ ꯁꯅꯥ ꯇꯣꯡꯈ꯭ꯔꯕ ꯁꯅꯥ ꯇꯨꯝꯗꯦ ꯃꯥ ꯇꯥꯔꯝꯒꯅꯤ ꯁꯅꯥꯁꯨ ꯅꯣꯛꯄꯗ ꯈꯨꯅꯣꯛꯇꯣ ꯄꯨꯁꯟꯁꯤꯔꯣ ꯁꯅꯥꯁꯨ ꯅꯣꯛꯄꯗ ꯃꯃꯣꯏ ꯆꯤꯜꯂꯝꯒꯅꯤ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯨꯅꯦ ꯅꯪꯁꯨ ꯁꯅꯥ ꯅꯣꯛꯑꯗꯤ ꯅꯣꯛꯄꯗ ꯀꯃꯦꯟ ꯏꯕ ꯉꯝꯗ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯁꯅꯥ ꯅꯪ ꯅꯣꯛꯄꯗ ꯃꯣꯏ ꯆꯤꯜꯂꯤꯔꯥ ꯁꯅꯥ ꯇꯨꯝꯖꯕꯨ ꯍꯥꯏꯔꯦ ꯅꯪ ꯀꯃꯦꯟꯁꯦ ꯄꯥꯒꯦ ꯄ꯭ꯂꯦꯠ ꯊꯨꯒꯥꯏꯕꯗꯣ ꯏꯕꯥꯏ ꯕꯦꯕꯤꯅꯤ ꯏꯕꯥꯏ ꯑꯣꯍꯣ ꯁꯣꯔꯤ ꯏꯕꯥꯏꯗ ꯍꯥꯏꯔꯤꯅꯤ ꯕꯦꯕꯤꯅꯤ ꯍꯥꯏꯔꯤꯅꯦꯕ ꯑꯩꯉꯣꯟꯗ ꯏꯕꯥꯏ ꯀꯧꯁꯤꯜꯂꯦꯅ ꯑꯩ ꯈꯜꯂꯨꯔꯦ ꯑꯩꯗꯤ ꯏꯕꯥꯏ ꯚꯤꯗꯤꯑꯣ ꯑꯩꯒꯤ ꯁꯅꯥ ꯇꯨꯝꯈ꯭ꯔꯕꯣ ꯍꯥꯏ ꯇꯨꯝꯗꯦ ꯏꯆꯟ ꯇꯨꯝꯃꯣꯏꯒꯁꯨ ꯏꯆꯟ ꯑꯩꯈꯣꯏꯗ ꯍꯥꯏꯔꯝꯗꯅ ꯚꯥꯏ ꯍꯥꯏꯔꯝꯗꯅ ꯆꯠꯂꯣꯏ ꯑꯩꯈꯣꯏ ꯏꯆꯟꯗꯣ ꯇꯨꯝꯗ꯭ꯔꯤꯌꯦ ꯏꯕꯥꯏ ꯕꯦꯕꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯃꯦꯟ ꯄꯤꯕꯅꯤ ꯀꯣ ꯁꯥꯎꯅꯨ ꯁꯥꯎꯗ ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯏꯕꯥꯏ ꯀꯧꯏꯅꯣ ꯄ꯭ꯔꯤꯟꯁ ꯕ꯭ꯔꯣ ꯑꯗꯨꯝ ꯀꯧ ꯀꯩꯁꯨꯝ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯩ ꯅꯨꯄꯤ ꯊꯤꯔꯦ ꯀꯧꯔꯛꯏꯅꯦ ꯅꯪꯅ ꯕ꯭ꯔꯣ ꯑꯣꯏꯖꯅꯤꯡꯉꯤꯕ ꯁꯣꯝꯗ ꯏꯕꯥꯏ ꯃꯤꯡꯊꯣꯟ ꯐꯪꯉꯦ ꯑꯗꯨꯒ ꯅꯪ ꯍꯣꯏ ꯑꯩꯗꯤ ꯃꯌꯥꯝꯒꯤ ꯏꯚꯥꯏ ꯇꯥꯔꯦ ꯆꯦ ꯑꯃ꯭ꯔꯤꯇꯥꯗꯤ ꯇꯨꯝꯈ꯭ꯔꯕꯣꯏ ꯆꯦ ꯑꯃ꯭ꯔꯤꯇꯥꯅ ꯌꯨꯝꯗꯅꯤ ꯑꯩꯅ ꯆꯤꯡꯒꯅꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯏꯌꯥꯝꯕ ꯑꯃꯤꯇꯥꯒ ꯃꯥꯒ ꯂꯥꯞꯅꯔꯦ ꯀꯩ ꯏꯪꯂꯥꯟꯗꯒꯤ ꯂꯝꯗꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯍꯤꯡꯂꯥꯒ ꯀꯩꯅꯣꯒ ꯆꯅꯝ ꯂꯩꯀꯥꯏꯒ ꯄꯨꯟꯁꯤꯜꯂꯒ ꯀꯆꯥ ꯗꯥ ꯕꯤꯖꯦꯟꯒꯤ ꯕꯤꯖꯦꯟꯒꯤ ꯑꯉꯛꯄ ꯔꯨꯞ ꯑꯃ ꯎꯏꯀꯣ ꯉꯁꯤ ꯉꯁꯤ ꯅꯪ ꯕꯤꯖꯦꯟꯒꯤ ꯑꯉꯛꯄ ꯔꯨꯞꯇꯨꯒ ꯑꯗꯨꯝ ꯂꯩꯔꯦꯅꯦ ꯅꯆꯦ ꯅꯕꯥꯏꯗꯤ ꯍꯥꯏ ꯍꯦꯜꯂꯣꯒ ꯍꯥꯏꯔꯛꯇ꯭ꯔꯦꯅꯦ ꯅꯪ ꯕꯤꯖꯦꯟꯒꯤ ꯑꯉꯛꯄ ꯔꯨꯞꯁꯤꯒ ꯅꯪ ꯎꯪꯉ ꯂꯩꯈ꯭ꯔꯦ ꯅꯠꯇꯦ ꯃꯥꯏ ꯅꯣꯛꯄꯁꯤ ꯅꯣꯛꯅꯤꯡꯉꯝꯒꯅꯤ ꯃꯥꯅ ꯍꯥꯏ ꯑꯩ ꯈꯪꯗ꯭ꯔꯤ ꯕꯤꯖꯦꯟꯁꯦ ꯑꯩ ꯑꯔꯦꯝꯕ ꯅꯣꯛ ꯑꯗꯨꯝ ꯂꯩꯒꯜꯂꯤꯀꯣ ꯑꯁꯦꯡꯕꯅꯤꯀꯣ ꯁꯥꯎꯕꯅ ꯃꯇꯦꯛ ꯈꯛ ꯑꯩꯒꯤ ꯅꯣꯡꯃꯒꯤ 24 ꯑꯋꯥꯔꯗ ꯁꯥꯎꯕꯁꯦ ꯃꯤꯅꯤꯠ ꯑꯅꯤꯈꯛ ꯅꯣꯛꯄꯅ 24 ꯑꯋꯥꯔꯗ 23 ꯗꯤ ꯑꯩ ꯑꯗꯨꯝ ꯅꯣꯛꯑꯦ ꯕ꯭ꯔꯣꯒ ꯏꯕꯥꯏꯒꯒꯤ ꯅꯣꯛꯄ ꯎꯕꯗ ꯅꯣꯛꯇꯕ ꯉꯝꯗꯦ ꯍꯦꯔꯣꯅ ꯀꯔꯤ ꯅꯪ ꯍꯌꯦꯡ ꯁꯤꯒ ꯂꯥꯛꯑꯗꯤ ꯅꯕꯥꯏꯒꯤ ꯗꯥꯏꯂꯣꯛ ꯃꯌꯥꯝ ꯇꯥꯕꯗ ꯑꯗꯨꯝ ꯅꯣꯛ ꯂꯩ ꯍꯩꯒꯠꯇꯅ ꯑꯩꯗꯤ ꯍꯜꯂꯣꯏ ꯏꯕꯥꯏ ꯌꯨꯝꯗ ꯂꯥꯛꯑꯗꯤ ꯍꯟꯕꯒꯤ ꯋꯥꯔꯤ ꯂꯩꯇꯦ ꯅꯣꯡꯃ ꯍꯥꯏꯅ ꯂꯥꯛꯄꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯪꯗꯣꯔꯤ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯅꯠꯇꯦ ꯍꯨꯝꯅꯤ ꯃꯔꯤ ꯂꯩꯊꯣꯛꯎ ꯀꯩꯅꯣ ꯑꯗꯨꯕꯨ ꯆꯦ ꯑꯅꯨ ꯀꯅꯥꯗꯩꯅꯣ ꯀꯩꯅꯣꯝ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯈꯣꯏꯕ ꯁ꯭ꯋꯥꯏꯗ ꯈꯣꯏꯒꯠꯂꯦ ꯆꯦ ꯑꯅꯨ ꯀꯅꯥꯗꯩꯅꯣ ꯅꯨꯡꯗꯥꯡ ꯇꯤꯟ ꯈꯣꯡꯉꯦ ꯀꯅꯥꯗꯩꯅꯣ ꯇꯤꯟ ꯈꯣꯡꯉꯦ ꯏꯆꯦ ꯀꯩꯅꯣꯅꯤ ꯀꯁꯥꯔꯒꯤꯅꯤ ꯅꯪ ꯀꯁꯥꯔꯒꯤ ꯅꯠꯇ꯭ꯔꯣ ꯄ꯭ꯔꯤꯟꯁ ꯕ꯭ꯔꯣꯒꯔ ꯀꯁꯥꯔꯗ ꯇꯤꯟ ꯈꯣꯡꯕꯅꯤ ꯑꯩꯈꯣꯏꯒꯤꯁꯦ ꯋꯥꯍꯤꯅꯤ ꯋꯥꯍꯤ ꯂꯧꯕꯨꯛꯇꯅꯦꯕ ꯂꯧꯕꯨꯛꯇꯅꯦꯕ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯑꯗꯨꯗꯨꯅꯅꯤ ꯇꯤꯟ ꯌꯥꯝ ꯈꯣꯡꯉꯤꯁꯦ ꯑꯗꯨ ꯇꯤꯟ ꯅꯠꯇꯦ ꯋꯥꯍꯤꯅꯤꯅꯦ ꯋꯥꯍꯩ ꯑꯁꯤ ꯅꯪ ꯄꯩꯁꯥꯅ ꯇꯥꯒꯦ ꯐꯪꯕ ꯃꯈꯣꯟ ꯅꯠꯇꯦꯅꯦ ꯃꯈꯣꯟꯗꯤ ꯇꯣꯛꯈ꯭ꯔꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯇꯥꯡꯈ꯭ꯔꯕꯅꯤ ꯁꯤꯂꯣꯡꯗ ꯀꯤꯠ ꯌꯥꯝꯅ ꯇꯧꯔꯛꯑꯣ ꯕ꯭ꯔꯣ ꯀꯤꯠ ꯇꯧꯔꯛꯀꯅꯤ ꯃꯌꯥꯝ ꯑꯝꯇ ꯇꯧꯔꯛꯀꯅꯤ ꯇꯧꯔꯛꯑꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯤꯠ ꯀꯤꯠ ꯕ꯭ꯂꯣꯒꯔꯅ ꯏꯆꯦꯒ ꯏꯕꯥꯏꯒ ꯎꯕꯗ ꯃꯤꯐꯝ ꯍꯣꯡꯕ ꯉꯝꯗ꯭ꯔꯦ ꯑꯣ ꯍꯣ ꯃꯥ ꯍꯥꯏꯁꯦ ꯐꯖꯕꯩꯔꯥ ꯄ꯭ꯔꯗꯦꯁꯅ ꯍꯥꯏꯁꯦ ꯀꯩꯅꯣꯅꯤ ꯍꯥꯏꯔꯤꯕ ꯀꯤꯠꯀꯤꯠ ꯌꯥꯎ ꯑꯃꯨꯛꯇ ꯇꯧꯔꯛꯑꯣ ꯍꯥꯏꯔꯤꯅꯦ ꯃꯥꯏꯁꯦ ꯇꯧꯔꯣ ꯇꯧꯔꯣ ꯇꯨꯝꯖꯔꯝꯕꯗ ꯗꯥ ꯀꯤꯠꯀꯤ ꯌꯥꯎ ꯕꯤꯖꯦꯅ ꯇꯧꯕꯤꯔꯣꯅ
ꯃꯊꯦꯜꯗꯨ ꯆꯥꯎꯗ ꯅꯪ ꯀꯃꯥꯏꯅ ꯀꯤꯠ ꯌꯥꯎ ꯊꯣꯡꯅꯤ ꯅꯨꯡꯕꯨ ꯅꯨꯡꯁꯤ ꯃꯈꯣꯟꯁꯦ ꯆꯥꯗꯣ ꯃꯤ ꯅꯨꯡꯁꯤꯕꯅꯤ ꯈꯨꯜꯂꯛꯀꯤ ꯇꯤꯟ ꯀꯥꯡꯒꯤ ꯃꯈꯣꯟꯁꯤꯁꯨ ꯅꯠꯇ꯭ꯔꯥ ꯕꯣꯟꯙꯨ ꯌꯥꯝꯅ ꯁꯥꯎꯒꯜꯂꯗꯤ ꯅꯪꯅ ꯇꯥꯔꯒꯦꯠ ꯌꯨꯇꯨꯕ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯃꯨꯠꯄꯅ ꯍꯥꯜꯂꯦ ꯀꯃꯦꯟꯁꯦ ꯃꯤ ꯅꯨꯡꯉꯥꯏ ꯇꯨꯝꯖꯔꯤ ꯏꯆꯟꯁꯦ ꯍꯧꯗꯣꯛꯄ ꯌꯥꯏ ꯈꯨꯅꯣꯛꯃꯗ ꯇꯨꯝꯗꯦ ꯃꯥ ꯈ꯭ꯋꯥꯅꯤꯒꯤ ꯂꯥꯏꯠꯇꯣ ꯃꯥꯏ ꯃꯣꯕꯥꯏꯜꯗ ꯌꯦꯡꯉꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯅꯠꯇꯦ ꯀꯩꯅꯣꯅ ꯑꯣ ꯀꯩꯅꯣ ꯍꯥꯏꯁꯨ ꯑꯩ ꯇꯨꯝꯕꯗ ꯍꯧꯗꯣꯛꯏ ꯑꯩ ꯍꯥꯏꯕ ꯂꯥꯛꯑꯦꯀꯣ ꯃꯌꯥꯝꯒꯤ ꯋꯦꯜꯀꯝ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯂꯥꯛꯆꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯂꯥꯛꯆꯔꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯗꯨꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯂꯥꯏꯚ ꯖꯣꯏꯟ ꯇꯧꯖꯔꯤ ꯉꯁꯤ ꯑꯩꯒꯤ ꯃꯃꯥꯅ ꯏꯕꯥꯏ ꯕꯦꯕꯤ ꯆꯥꯕꯒꯤ ꯅꯍꯥ ꯃꯥꯟꯕꯩꯅꯦ ꯁꯝ ꯇꯩꯁꯟ ꯈꯣꯠꯆꯟ ꯍꯅꯨꯔꯕꯅꯤ ꯌꯥꯗ꯭ꯔꯕꯅꯤ ꯅꯚꯥꯏꯁꯦ ꯃꯃꯥꯅ ꯀꯩꯅꯣꯒ ꯃꯥꯟꯅꯗꯕꯅꯤ ꯍꯟꯖꯤꯟ ꯌꯦꯡꯅ ꯑꯩꯅ ꯑꯃꯨꯛ ꯚꯤꯗꯤꯑꯣꯗ ꯌꯥꯝ ꯑꯍꯟ ꯑꯣꯏꯅ ꯃꯨꯟꯕꯩ ꯎꯔꯕꯅꯤ ꯋꯥꯅꯤ ꯑꯣꯏꯁꯨ ꯎꯁꯨ ꯎꯏ ꯑꯩꯅꯁꯨ ꯎꯏꯖꯕ ꯚꯤꯗꯤꯑꯣ ꯌꯥꯝ ꯑꯍꯟ ꯑꯣꯏꯅ ꯎꯏꯌꯦꯕ ꯅꯍꯥꯟꯒꯤꯗꯣ ꯇꯩꯁꯟꯕꯩꯅꯤ ꯄ꯭ꯔꯤꯟꯁꯅ ꯍꯥꯏꯗꯣ ꯀꯩ ꯍꯥꯏꯅꯣ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝꯇ ꯑꯃꯅ ꯅꯣꯛꯄꯗ ꯁꯤꯒꯦ ꯄ꯭ꯔꯤꯟꯁꯅ ꯀꯩꯅꯣꯝꯒ ꯍꯥꯏꯔꯤ ꯑꯩꯒꯤ ꯃꯃꯥꯅ ꯏꯕꯥꯏ ꯕꯦꯕꯤꯒꯤ ꯆꯥꯕꯒꯤ ꯏꯁꯇꯥꯏꯜ ꯎꯕꯗ ꯃꯃꯥꯅ ꯍꯟꯖꯤꯟ ꯌꯦꯡꯅ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯀꯩꯝꯇ ꯍꯪꯗꯦ ꯀꯣꯏꯅꯣꯝ ꯎꯕꯗ ꯑꯩ ꯃꯆꯤꯟ ꯃꯦꯟꯁꯟꯒꯤ ꯉꯥꯏꯈꯣ ꯑꯩꯁꯤ ꯕꯤꯖꯦ ꯅꯣꯛꯀꯗꯕꯗ ꯅꯣꯛꯅꯤꯡꯉ ꯂꯩꯁꯦ ꯏꯕꯥꯏꯁꯦ ꯔꯤꯌꯦꯜꯗ ꯐꯖꯩꯀꯣ ꯔꯥꯁꯤ ꯌꯥꯝ ꯂꯩ ꯍꯥꯏ ꯑꯣ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯗ ꯈꯔ ꯊꯤꯕꯖꯥꯠꯂꯣ ꯏꯕꯥꯏꯁꯦ ꯑꯩ ꯑꯃꯨꯛꯇ ꯔꯤꯌꯦꯜ ꯎꯅꯈꯤꯒꯦ ꯉꯥꯏꯈꯣ ꯚꯤꯗꯤꯑꯣꯗ ꯑꯍꯟ ꯈꯔ ꯃꯥꯜꯂꯦ ꯏꯕꯥꯏꯁꯦ ꯀꯩꯕ ꯊꯔꯣꯏ ꯊꯣꯡꯕ ꯇꯧꯔꯣ ꯅꯍꯥꯟꯅ ꯊꯔꯣꯏ ꯊꯣꯡꯕ ꯇꯧꯔꯒꯦ ꯊꯔꯣꯏ ꯇꯥꯡꯃꯟꯅ ꯂꯩꯔꯛꯇ꯭ꯔꯦ ꯕꯨꯕꯣꯟꯗꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯒꯅꯤ ꯀꯁꯥꯔ ꯃꯩꯇꯩꯅ ꯍꯥꯏꯔꯛꯏꯁꯦ ꯑꯩ ꯊꯔꯣꯏꯗꯤ ꯆꯥꯏꯗꯣ ꯁꯤ ꯍꯟꯗꯛ ꯃꯩꯇꯩꯒꯤ ꯄꯣꯠ ꯑꯃ ꯐꯪꯗꯦ ꯏꯌꯥꯝꯕ ꯏꯆꯦ ꯀꯔꯤ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯊꯦꯡꯀ꯭ꯌꯨ ꯈꯔ ꯐꯨꯕꯤꯌꯨ ꯍꯥꯏꯔ ꯏꯌꯥꯝꯕ ꯏꯆꯦ ꯈꯔ ꯐꯨꯕꯤꯌꯨ ꯍꯥꯏ ꯑꯩꯉꯣꯟꯗ ꯍꯥꯏꯁꯦ ꯑꯣ ꯏꯆꯦꯗ ꯈꯔ ꯑꯗꯨꯃꯥꯏꯅ ꯐꯠꯇꯦ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯐꯠꯇꯦ ꯏꯆꯦ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯦꯅꯦꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯕ ꯌꯥꯗꯦꯀꯣ ꯅꯣꯏꯁꯨ ꯁꯥꯏꯀꯜ ꯊꯥꯕ ꯊꯧꯕ ꯌꯥꯗꯦ ꯉꯝꯗ꯭ꯔꯦ ꯅꯣꯛꯄꯗꯥꯏ ꯅꯈꯣꯅꯦ ꯄ꯭ꯂꯤꯁ ꯅꯨꯡꯗꯥꯡ ꯄꯨꯡ ꯀꯌꯥꯁꯤꯒ ꯅꯪ ꯁꯥꯏꯀꯜ ꯀꯥꯏ ꯊꯧꯔꯤꯒꯦ ꯅꯪꯕꯨ ꯃꯥ ꯀꯩꯅꯣꯗꯒꯤ ꯂꯥꯛꯏꯅꯤ ꯁꯤꯜꯆꯔꯗꯒꯤ ꯃꯣꯜꯗꯒꯤ ꯃꯣꯜꯗ ꯌꯥꯎꯕꯅꯦꯕ ꯕꯥꯗꯨꯀꯣꯔ ꯇꯥꯅ ꯂꯥꯛꯏꯅꯤ ꯃꯥ ꯑꯣ ꯑꯩ ꯈꯜꯂꯤ ꯅꯨꯡꯗꯥꯡ ꯀꯔꯝꯕ ꯁꯥꯏꯀꯜ ꯊꯧꯔꯤꯅꯣ ꯍꯥꯏ ꯈꯜꯂꯨ ꯁꯥꯏꯀꯜ ꯊꯧꯗꯅ ꯂꯥꯏꯚ ꯌꯥꯎꯔꯛꯏꯔꯣ ꯍꯥꯏꯁꯦ ꯃꯥ ꯑꯩꯅ ꯌꯥꯎꯕꯅꯤ ꯃꯥ ꯍꯥꯏꯁꯦ ꯃꯔꯝ ꯂꯩꯌꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯃꯥꯁꯦ ꯌꯥꯝꯅ ꯈꯪꯗ꯭ꯔꯦꯗ ꯑꯗꯨ ꯍꯥꯏꯗꯤ ꯌꯧꯔꯗꯤ ꯍꯥꯔꯠ ꯋꯥꯔꯛ ꯇꯧꯖꯩꯑꯕꯀꯣ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯁꯝꯗꯣ ꯑꯉꯥꯡꯅꯤ ꯃꯆꯨ ꯁꯪꯕꯩ ꯅꯍꯥ ꯏꯕꯥꯏꯁꯦ ꯑꯣꯏꯔꯤ ꯈꯔ ꯌꯥꯜꯂ ꯈꯔ ꯅꯦꯛꯁꯇ ꯐꯨꯕꯤꯌꯨ ꯁꯝꯄꯣꯛ ꯏꯌꯥꯝꯕ ꯕꯦꯕꯤ ꯕꯦꯠ ꯀꯃꯦꯟ ꯂꯩꯔꯗꯤ ꯄꯥꯊꯔꯛꯄꯤꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏ ꯄꯥꯟꯗꯝ ꯑꯩꯅ ꯏꯌꯥꯝꯕꯒꯤ ꯕꯦꯠ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯃꯦꯟ ꯀꯔꯤꯅꯣ ꯄꯥꯕ ꯍꯧꯔꯤ ꯃꯌꯥꯝꯗꯣ ꯆꯨꯝꯃꯤ ꯔꯇꯟ ꯕ꯭ꯂꯣꯛ ꯄꯥꯔꯛꯀꯅꯤ ꯍꯟꯗꯛꯁꯦ ꯔꯇꯟ ꯕ꯭ꯂꯣꯛ ꯍꯟꯗꯛꯁꯦ ꯕꯦꯠ ꯀꯃꯦꯟ ꯂꯥꯛꯇꯦ ꯕꯦꯠ ꯀꯃꯦꯟ ꯂꯥꯛꯑꯗꯤ ꯃꯊꯋꯥꯏ ꯁꯠꯄꯒꯤ ꯑꯣꯏꯅ ꯇꯧꯔꯅꯤ ꯍꯟꯃꯨꯛꯇꯤ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯟꯅ ꯄ꯭ꯂꯦꯠ ꯑꯃꯇ ꯊꯨꯒꯥꯏꯁꯤ ꯑꯣ ꯆꯨꯝꯃꯤ ꯊꯨꯒꯥꯏꯒꯅꯤ ꯂꯣꯀꯦꯜ ꯊꯨꯒꯥꯏꯒꯅꯤ ꯄ꯭ꯂꯦꯠꯇꯣ ꯈꯛꯇꯪ ꯀꯩꯅꯣ ꯇꯧꯏ ꯃꯑꯣꯡ ꯏꯆꯥ ꯆꯥꯗ꯭ꯔꯤ ꯊꯨꯒꯥꯏꯔꯛꯀꯅꯤ ꯌꯥꯡ ꯈꯔ ꯀꯪꯊꯔꯦ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯍꯥ ꯏꯌꯥꯝꯕꯅ ꯀꯩꯅꯣ ꯆꯦꯛ ꯍꯥꯏꯕ ꯄꯨꯕ ꯏꯆꯦꯅ ꯉꯝꯂꯣꯏ ꯏꯌꯥꯝꯕ ꯅꯍꯥꯟ ꯐꯨꯒꯦ ꯀꯩ ꯅꯨꯃꯤꯠꯇ ꯐꯨꯈꯤꯒꯦ ꯅꯪꯉꯣꯟꯗ ꯑꯩꯕꯨ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯀꯔꯝꯕ ꯚꯤꯗꯤꯑꯣꯗ ꯐꯨꯈꯤꯒꯦ ꯑꯩꯕꯨ ꯈꯪꯍꯧꯗꯔꯦꯅꯦ ꯄꯥꯟꯗꯝ ꯏꯆꯦꯁꯦ ꯕꯨꯕꯣꯟ ꯀꯥꯔꯨꯕꯗꯩ ꯏꯌꯥꯡ ꯀꯪꯊꯔꯦ ꯀꯃꯦꯟꯁꯦ ꯀꯅꯥꯗ ꯃꯃꯥꯡ ꯊꯣꯛꯏꯅꯣ ꯈꯪꯗ꯭ꯔꯦ ꯕꯨꯕꯣꯟ ꯀꯥꯔꯨꯕꯗꯩꯗꯤ ꯃꯨꯛꯕꯥꯡ ꯈꯔ ꯇꯣꯏꯗꯕꯗꯩꯗꯤ ꯃꯨꯛꯕꯥꯡ ꯇꯣꯏꯔꯗꯤ ꯃꯁꯥ ꯐꯒꯠꯂꯦ ꯕ꯭ꯔꯣ ꯀꯤꯠ ꯏꯁꯩ ꯑꯝꯇ ꯁꯛꯁꯤꯗ ꯇꯨꯝꯃꯝꯗꯥꯏꯁꯤꯗ ꯎꯔꯤꯡꯁꯨ ꯊꯨꯡꯉꯤ ꯒꯨꯗ ꯅꯥꯏꯠ ꯀꯁꯥꯔ ꯃꯩꯇꯩ ꯀꯔꯤ ꯏꯁꯩ ꯁꯛꯁꯤ ꯍꯥꯏꯅꯣ ꯄ꯭ꯔꯗꯦꯁ ꯏꯆꯦ ꯀꯧꯗꯣꯏꯔꯥ ꯏꯆꯟ ꯀꯧꯗꯣꯏꯔꯥ ꯕ꯭ꯔꯣ ꯀꯧꯔꯒꯦ ꯄ꯭ꯔꯗꯦꯁ ꯀꯔꯤ ꯏꯁꯩ ꯁꯛꯁꯤ ꯍꯥꯏꯅꯣ ꯀꯁꯥꯔ ꯃꯩꯇꯩꯁꯦ ꯅꯍꯥꯟ ꯐꯪꯅꯩꯅꯦ ꯏꯌꯥꯝꯕꯒꯤ ꯕꯨꯕꯣꯟꯗ ꯕꯦꯠ ꯀꯃꯦꯟ ꯄꯥꯊꯣꯛꯄꯒꯤ ꯚꯤꯗꯤꯑꯣꯕꯨ ꯂꯥꯛꯄ ꯂꯥꯛꯄꯗ ꯍꯔꯥꯎꯕꯅ ꯍꯥꯏ ꯀꯅꯥꯒꯤ ꯍꯔꯥꯎꯕꯅ ꯑꯩ ꯌꯥꯏ ꯃꯥ ꯍꯔꯥꯎꯖꯩꯑꯕ ꯑꯩꯒꯤ ꯕꯦꯠ ꯀꯃꯦꯟꯒꯤꯗꯣ ꯄꯥꯔꯛꯀꯅꯤ ꯔꯇꯟ ꯕ꯭ꯂꯣꯛ ꯄꯥꯔꯛꯀꯅꯤ ꯁꯣꯏꯗꯅ ꯄꯥꯔꯛꯀꯅꯤ ꯕꯦꯠ ꯀꯃꯦꯟ ꯂꯥꯛꯇꯦ ꯍꯟꯗꯛ ꯍꯟꯃꯨꯛꯀꯤ ꯁꯠꯇꯣꯔꯤꯃꯤ ꯃꯊꯋꯥꯏ 5 ꯅꯠꯇꯦ 10 ꯁꯠꯇꯣꯔꯤꯃꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯒꯦ ꯅꯪ ꯉꯝꯗ꯭ꯔꯒ ꯑꯩꯈꯣꯏꯁꯨ ꯍꯥꯏꯔꯣ ꯑꯩꯈꯣꯏꯁꯨ ꯌꯥꯎꯒꯦ ꯑꯦꯜꯕꯤꯗ ꯑꯃꯃꯨꯛ ꯕ꯭ꯔꯣꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯏꯁꯩ ꯑꯃꯇ ꯑꯣ ꯑꯗꯣ ꯑꯩꯅ ꯇꯝꯕꯤꯟꯅꯁꯤ ꯐꯨꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯗꯥꯅ ꯐꯨꯏꯅꯦ ꯑꯩꯉꯣꯟꯗ ꯑꯦꯜꯕꯤꯗ ꯐꯨꯈꯤꯕꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯐꯨꯏꯅꯤ ꯄꯥꯟꯗꯝ ꯑꯩꯅ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯗꯥꯅ ꯑꯩꯉꯣꯟꯗ
ꯀꯅꯥꯅꯣꯝꯅ ꯑꯩꯉꯣꯟꯗ ꯐꯨꯑꯣꯅ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯄꯥꯎ ꯊꯥꯖꯤꯜꯂꯛꯄ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯕ꯭ꯔꯣꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯏꯁꯩ ꯑꯃꯇ ꯈꯨꯗꯣꯜ ꯑꯩ ꯄꯥꯝꯖꯕ ꯏꯁꯩꯁꯤꯕꯨ ꯀꯔꯤꯅꯣ ꯁꯛꯇꯣꯏꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯑꯂꯥꯛ ꯑꯂꯥꯛꯄ ꯑꯩꯒꯤ ꯃꯊꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯛꯄ ꯏꯁꯩ ꯉꯥꯛꯇꯅꯤ ꯌꯣꯡꯆꯥꯛ ꯀꯔꯤ ꯄꯟꯊꯥꯗ ꯑꯁ ꯍꯧꯔꯦ ꯆꯤꯠꯇ꯭ꯔꯕ ꯃꯤꯗꯨꯗꯤ ꯁꯨꯡꯆꯤꯠ ꯆꯤꯠꯂꯔꯣꯏ ꯅꯦꯅꯦ ꯇꯨꯝꯃꯨꯔꯦꯕ ꯁꯅꯥ ꯀꯩꯅꯣ ꯇꯧꯔꯦ ꯃꯥ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯅꯦꯅꯦꯗꯤ ꯂꯩꯇ꯭ꯔꯦ ꯂꯣꯛ ꯈꯨꯔ ꯈꯥꯡ ꯂꯩꯔꯦ ꯍꯣꯏ ꯂꯥꯏꯔꯤꯛ ꯅꯦꯅꯦꯁꯨ ꯇꯧꯕꯁꯤ ꯇꯨꯝꯈꯜꯂꯨꯔꯦ ꯑꯗꯣ ꯂꯥꯡꯕꯗ ꯍꯧꯒꯠꯂ ꯃꯥꯜꯂꯦ ꯏꯕꯥꯏ ꯅꯦꯅꯦꯗꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯣ ꯇꯨꯝꯈ꯭ꯔꯕ ꯂꯩꯇ꯭ꯔꯣ ꯍꯥꯏ ꯑꯣ ꯍꯣ ꯍꯣ ꯀꯩꯅꯣ ꯍꯥꯏ ꯏꯕꯥꯏꯒꯤ ꯃꯃꯥ ꯍꯥꯏꯕ ꯑꯥ ꯑꯣ ꯑꯩ ꯑꯇꯣꯞꯄ ꯎꯜꯇꯥ ꯑꯣꯏꯅ ꯇꯥꯔꯨꯔꯦ ꯑꯗꯒꯤ ꯑꯗꯨ ꯍꯦꯛ ꯎꯈꯤꯕꯗꯒꯤ ꯑꯩꯗꯤ ꯑꯗꯨꯝ ꯀꯔꯤ ꯈꯪꯉꯦ ꯏꯆꯦꯁꯦ ꯏꯌꯥꯝꯕꯅ ꯀꯩ ꯍꯥꯏꯕ ꯈꯪꯍꯧꯗ꯭ꯔꯦ ꯃꯨꯠꯈꯔꯦ ꯎꯍꯧꯗ꯭ꯔꯦ ꯕ꯭ꯔꯗꯦꯁꯅ ꯏꯁꯩ ꯃꯁꯛ ꯋꯥꯏꯔꯝꯕꯅꯤ ꯑꯩꯉꯣꯟꯗ ꯀꯔꯤ ꯏꯁꯩꯅꯣ ꯁꯛꯇꯣꯏꯁꯤꯕꯨ ꯁꯦ ꯆꯥꯔꯣ ꯁꯦ ꯀꯤꯠ ꯀꯤꯠꯀꯤ ꯑꯗꯨꯗꯩ ꯃꯨꯛꯕꯥꯡꯗꯣ ꯈꯜꯂꯛꯑꯦ ꯕꯨꯠ ꯕꯨꯠ ꯅꯪꯅꯒꯤꯁꯦ ꯂꯥꯎꯅ ꯌꯥꯝ ꯀꯤꯠ ꯀꯤꯠ ꯅꯨꯡꯁꯤꯌꯦꯅ ꯈꯜꯂꯛꯑꯦ ꯂꯥꯎꯅ ꯑꯗꯨꯅ ꯅꯊꯤꯕꯣꯡ ꯂꯥꯎꯅ ꯕꯨꯠ ꯈꯣꯏꯗꯥꯅ ꯕꯨꯠ ꯅꯥꯃꯤꯟ ꯂꯥꯎꯅ ꯊꯧꯋꯦꯕꯀꯣ ꯀꯃꯥꯏ ꯁꯛꯎ ꯍꯥꯏꯔꯣ ꯌꯥꯝ ꯇꯧꯋꯤ ꯃꯥ ꯃꯤ ꯑꯩꯉꯣꯟꯗ 13 ꯀꯩꯕ ꯑꯗꯨꯅꯅꯤ ꯚꯥꯏ ꯑꯩ ꯊꯥꯕꯜꯒꯤ ꯌꯣꯡꯆꯥꯛ ꯏꯁꯩ ꯆꯥꯗꯦ ꯁꯅꯥꯇꯣꯝꯕꯤꯅ ꯑꯩ ꯊꯥꯕꯜ ꯏꯁꯩ ꯇꯦꯛ ꯁꯛꯂꯛꯎ ꯍꯥꯏ ꯆꯥꯕ ꯑꯣ ꯌꯣꯡꯆꯥꯛ ꯆꯥꯗꯦ ꯁꯅ ꯑꯣ ꯏꯆꯟ ꯖꯣꯒꯥꯛ ꯆꯥꯔꯨꯅꯨ ꯑꯣꯐꯤꯁꯀ ꯄꯣꯛꯈꯥꯏꯔꯝꯒꯅꯤ ꯑꯩꯒꯤꯁꯤꯒ ꯑꯩ ꯖꯣꯒꯥꯛ ꯆꯥꯗ꯭ꯔꯦ ꯌꯥꯏꯐꯔꯦꯅꯦ ꯅ ꯍꯥꯏꯌꯦ ꯄ꯭ꯂꯦꯠ ꯌꯥꯏꯐꯔꯦ ꯑꯃꯠꯇ ꯊꯨꯒꯥꯏꯔꯣ ꯊꯨꯒꯥꯏꯔꯒꯦ ꯁꯣꯏꯗꯅ ꯃꯌꯥꯝꯕ ꯊꯨꯒꯥꯏꯔꯒꯦ ꯏꯆꯦꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯅꯨ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯁꯤꯗꯤ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯑꯩꯁꯦ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦꯁꯦ ꯀꯅꯥꯅꯣ ꯍꯥꯏꯔꯤꯕ ꯅꯪꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯔꯝꯃꯣꯏ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯅ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯁꯦ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯒ꯭ꯌꯥꯟ ꯇꯥꯗꯦꯀꯣ ꯑꯩ ꯃꯥꯁꯦ ꯑꯩꯅ ꯅꯨꯡꯁꯤꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯅꯦ ꯁꯨꯛꯄꯤꯛ ꯄꯤꯛꯄꯗꯒꯤ ꯍꯧꯔꯒꯅꯦ ꯁꯨꯛ ꯆꯥꯎꯅ ꯅꯨꯡꯁꯤ ꯇꯝꯐꯝꯒ ꯈꯪꯗꯕꯖꯥꯠꯅꯤ ꯁꯤꯒꯩ ꯄꯤꯛꯁꯜꯂꯗꯤ ꯃꯥꯁꯦ ꯅꯨꯡꯁꯤꯕꯗꯣ ꯀꯥꯏꯈꯤꯗꯣꯔꯤꯕ ꯑꯗꯨꯅ ꯁꯤꯗꯩ ꯄꯤꯛꯁꯟꯕ ꯌꯥꯗ꯭ꯔꯦ ꯍꯣꯏꯃꯥ ꯅꯨꯡꯁꯤꯕꯁꯤꯅ ꯆꯥꯎꯊꯣꯔꯛꯇꯣꯏꯅꯤ ꯄꯤꯛꯇꯤ ꯄꯤꯛꯑꯝꯕꯗꯒꯤ ꯑꯗꯣ ꯄꯣꯛꯈꯥꯏꯕ ꯅꯨꯃꯤꯠꯇꯨꯗꯤ ꯂꯣꯏꯔꯦ ꯃꯤ 15 ꯂꯩꯗꯨꯒ ꯂꯥꯏꯠꯅ 13 ꯈꯜꯂꯦ ꯌꯥꯝ ꯑꯦ ꯂꯥꯛꯇꯣꯏꯅꯦ ꯀꯩꯅꯣ ꯕꯥꯔꯣ ꯑꯩꯈꯣꯏꯗꯤ ꯇꯥꯔꯗꯤ ꯒꯦꯝ ꯂꯥꯛꯇꯣꯏꯅꯦ ꯃꯤ ꯂꯥꯛꯄ ꯂꯥꯛꯇꯕꯗꯨꯗꯤ ꯂꯥꯏꯕꯛꯀꯤ ꯋꯥꯔꯤꯅꯤꯀꯣ ꯑꯗꯨꯝ ꯂꯥꯛꯏꯕ ꯉꯥꯏꯍꯥꯛꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯐꯩꯌꯦꯕ ꯑꯩꯒ ꯆꯞ ꯃꯥꯟꯅꯩꯌꯦ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ ꯍꯩꯖꯥꯡ ꯑꯩꯈꯣꯏ ꯉꯁꯤ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯇꯦꯁ ꯌꯦꯡꯊꯣꯛꯑꯅꯤ ꯇꯧꯔꯤꯅꯦ ꯉꯁꯥꯏ ꯂꯥꯏꯚ ꯉꯟꯅ ꯇꯧꯒꯦ ꯇꯧꯕ ꯌꯥꯔꯨꯗ꯭ꯔꯕ ꯑꯗꯣ ꯏꯕꯥꯏꯒꯤ ꯌꯥꯍꯧꯗꯔꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯌꯥꯗ꯭ꯔꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯅ ꯑꯩꯁꯨ ꯀꯣꯏꯊꯤ ꯊꯤꯔꯒ ꯑꯗꯨꯝ ꯅꯝꯁꯤꯟꯕꯗ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯌꯥꯝ ꯍꯧꯖꯤꯛꯀꯥꯟꯁꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯇꯧꯋꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯌꯥꯝ ꯂꯥꯛꯄ ꯇꯜꯂꯕ ꯌꯥꯝꯃꯟꯈ꯭ꯔꯦ ꯃꯤ ꯏꯌꯥꯝꯕ ꯅꯣꯏ ꯇꯣꯏ ꯇꯣꯏꯅ ꯂꯥꯏꯚ ꯁꯨꯝ ꯊꯥꯔꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯌꯦ ꯑꯣ ꯀꯥꯏꯗ ꯂꯥꯏꯚꯇꯤ ꯌꯥꯝ ꯇꯣꯏꯅ ꯇꯧꯒꯟꯗꯦꯀꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯁꯨꯠ ꯇꯧꯕꯗ ꯑꯩꯈꯣꯏ ꯃꯇꯝ ꯌꯥꯝ ꯃꯥꯡꯉꯦꯕ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁꯨꯠꯀꯤ ꯃꯇꯝꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯉꯁꯤꯗꯤ ꯄꯨꯡ 2ꯗ ꯅꯣꯛꯄꯗ ꯈꯖꯥꯏꯒ ꯆꯤꯛꯄ ꯇꯥꯔꯦ ꯍꯥꯏ ꯈꯖꯥꯏ ꯆꯤꯛꯄ ꯇꯥꯔꯦ ꯉꯁꯤ ꯆꯦꯁꯨ ꯆꯦꯅ ꯈꯥꯡꯉꯣ ꯉꯁꯤꯗꯤ ꯈꯔ ꯅꯣꯛꯄꯒꯤ ꯂꯥꯏꯚ ꯑꯣꯏꯗ꯭ꯔꯣꯕꯅꯤ ꯗꯥꯒ ꯕꯤꯖꯦꯟꯒ ꯄꯨꯟꯒ꯭ꯔꯗꯤ ꯂꯣꯏꯔꯦ ꯑꯃꯅ ꯍꯤꯒꯠꯇꯣꯏꯕ ꯑꯃ ꯊꯣꯛ ꯉꯥꯡꯗꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯔꯣꯏꯌꯦ ꯅꯣꯛꯄꯒꯤ ꯂꯥꯏꯚ ꯑꯣꯏꯗꯣꯏꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤ ꯀꯩꯕ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯍꯥꯏꯔꯒ ꯎꯠꯄ ꯌꯥꯝ ꯎꯠꯄ ꯌꯥꯔꯝ ꯍꯥꯏꯔꯒ ꯃꯨꯠꯈ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯕꯤꯖꯦꯟꯗ ꯂꯩꯔꯝꯒꯅꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯌꯥꯎꯗ꯭ꯔꯦ ꯁꯅꯥꯒꯤ ꯃꯨꯠꯈ꯭ꯔꯦ ꯀꯃꯦꯟ ꯂꯣꯏꯅ ꯁꯅꯥꯒꯤ ꯀꯃꯦꯟꯗꯣ ꯃꯨꯠꯈ꯭ꯔꯦꯕ ꯅꯪꯉꯣꯟꯗꯔ ꯀꯃꯥꯏ ꯑꯩꯉꯣꯟꯗꯔ ꯃꯨꯠꯇꯣꯏꯅꯣ ꯊꯣꯛꯂꯛꯀꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯍꯥꯏꯔꯒ ꯎꯠꯄ ꯌꯥꯔꯝꯃꯒꯗꯤ ꯍꯥꯏꯕ ꯎꯠꯄ ꯌꯥꯔꯝꯃꯒꯗꯤ ꯑꯩꯁꯨ ꯎꯠꯄ ꯑꯗꯨꯕꯨ ꯎꯠꯀꯗꯕ ꯑꯗꯨꯕꯨ ꯎꯠꯄ ꯌꯥꯗꯕꯅꯤꯅ ꯌꯥꯗꯕꯅꯤꯅ ꯅꯠꯇ꯭ꯔ ꯏꯕꯥꯏ ꯍꯥꯏ ꯑꯣ ꯌꯥꯗꯕꯅꯤꯅ ꯅꯠꯇ꯭ꯔ ꯏꯕꯥꯏ ꯍꯥꯏꯕ ꯏꯕꯥꯏ ꯇꯥꯏꯔꯛꯏꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯗꯤ ꯀꯃꯥꯏꯅ ꯃꯨꯠꯇꯣꯏꯒꯦ ꯅꯨꯡꯁꯤꯕꯒꯤ ꯇꯝꯕ ꯌꯥꯗꯦꯗꯅꯀꯣ ꯀꯌꯥꯃꯨꯛ ꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯗꯣ ꯅꯨꯡꯁꯤꯕ ꯀꯅꯥ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯩꯒꯤ ꯊꯝꯃꯣꯏ 5 ꯄꯥꯜꯂꯤ ꯏꯕꯥꯏꯁꯦ 5 ꯄꯥꯜꯂꯤ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯃꯈꯜ ꯇꯣꯡꯉꯥꯜꯂꯦꯕ ꯅꯨꯡꯁꯤꯕ ꯃꯈꯜ ꯃꯌꯥꯝꯅꯦꯕ ꯀꯩꯅꯣ ꯊꯃꯣꯏ 5 ꯄꯥꯜꯂꯦꯕꯣ ꯃꯨꯛꯕꯥꯡꯒꯤ ꯑꯃ ꯊꯕꯛꯀꯤ ꯑꯃ ꯅꯨꯄꯤꯒꯤ ꯑꯃ ꯍꯣꯏ ꯊꯃꯣꯏ ꯍꯥꯏꯔꯨꯔꯗꯤ ꯃꯁꯤꯡꯒ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯀꯤꯠ ꯀꯤꯠ ꯌꯥꯎꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯁꯥꯎꯕ ꯍꯧꯔꯅꯤ ꯁꯥꯎꯔꯣꯏ ꯉꯁꯤ ꯑꯩꯒꯤ ꯅꯣꯛꯄꯒꯤ ꯗꯦꯅꯤ ꯑꯩꯈꯣꯏ ꯏꯆꯦꯅꯤ ꯍꯥꯏꯔꯛꯏꯗꯣ ꯑ ꯑꯩꯈꯣꯏ ꯏꯆꯦꯅꯦꯕ ꯍꯥꯏꯔꯛꯏꯗꯣ
ꯃꯃꯤꯡꯁꯨ ꯌꯥꯝ ꯐꯖꯔꯤꯅꯦ ꯅꯥꯏꯅ ꯊꯝꯖꯜꯂꯤ ꯑꯦꯟꯒ ꯑꯦꯒ ꯊꯝꯖꯜꯂꯤꯅꯦ ꯑꯦꯟꯒ ꯑꯦꯒ ꯊꯝꯕꯅꯤ ꯃꯥ ꯃꯥꯅꯣ ꯂꯣꯀꯦꯟ ꯀꯩ ꯍꯥꯏꯕ ꯉꯥꯃꯩꯔꯥꯛꯄꯝ ꯄ꯭ꯂꯦꯠ ꯊꯨꯒꯥꯏꯔꯣ ꯄ꯭ꯂꯦꯠ ꯍꯦꯛꯇ ꯍꯥꯏꯈ꯭ꯔꯦ ꯊꯨꯒꯥꯏꯔꯣꯏ ꯄ꯭ꯂꯦꯠ ꯕꯤꯖꯦ ꯅꯪꯉꯣꯟꯗ ꯄ꯭ꯂꯦꯠ ꯊꯨꯒꯥꯏꯔꯣꯏ ꯊꯨꯒꯥꯏꯔꯣꯏ ꯕꯤꯖꯦ ꯅꯪꯉꯣꯟꯗ ꯄ꯭ꯂꯦꯠ ꯊꯨꯒꯥꯏꯔꯣꯏ ꯄ꯭ꯂꯦꯠꯇꯣ ꯑꯩꯈꯣꯏ ꯃꯇꯪ ꯃꯆꯥꯗꯤ ꯂꯨꯄꯥ 50 ꯇꯥꯈ꯭ꯔꯦ ꯄ꯭ꯂꯦꯠꯇꯣ ꯃꯃꯜ ꯇꯥꯡꯈꯠꯈ꯭ꯔꯦ ꯊꯨꯒꯥꯏ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯃꯜ ꯈꯔ ꯍꯣꯡꯗꯔꯒ ꯊꯨꯒꯥꯏꯔꯛꯀꯦ ꯍꯣꯡꯊꯔꯒ ꯍꯣꯏ ꯍꯦꯛ ꯍꯣꯡꯊꯔꯒ ꯁꯖꯤꯕꯨꯒꯤ ꯗꯤꯁꯀꯥꯎꯟ ꯂꯧꯕꯗ ꯀꯩꯅꯣ ꯔꯤꯗꯛꯁꯟ ꯂꯥꯛꯄꯗ ꯂꯩꯍꯧꯋꯦ ꯑꯣꯏꯕ ꯔꯤꯗꯛꯁꯟ ꯂꯧꯍꯧꯗ꯭ꯔꯤꯕ ꯑꯩ ꯔꯤꯌꯦꯜꯗ ꯏꯕꯥꯏ ꯐꯪꯅꯕ ꯀꯤꯁꯤꯜꯔꯦꯀꯣ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏ ꯕꯦꯕꯨꯁ ꯑꯣꯏꯅꯒ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕ꯭ꯔꯥ ꯈꯪꯗ꯭ꯔꯤꯕꯣ ꯗꯤꯁꯀꯥꯎꯟꯗ ꯈꯔ ꯂꯩꯍꯧꯕ ꯊꯨꯒꯥꯏꯅꯕ ꯐꯖꯅ ꯅꯣꯛꯇꯣꯔꯤ ꯄ꯭ꯂꯦꯠ ꯊꯨꯒꯥꯏꯔꯨ ꯍꯥꯏꯁꯤꯅꯤ ꯏꯕꯣ ꯑꯩ ꯎꯔꯤꯡꯗꯤ ꯎꯔꯤꯡ ꯌꯥꯝ ꯊꯨꯡꯉꯤ ꯑꯁ ꯅꯆꯦꯒꯤ ꯈꯖꯥꯏꯗꯩ ꯎꯔꯤꯡꯁꯤ ꯌꯦꯡꯉꯨꯅꯦ ꯗꯥꯛ ꯃꯌꯥꯝ ꯑꯃ ꯌꯦꯡꯉꯨꯁꯦ ꯀꯣꯛ ꯇꯔꯦ ꯑꯝꯇ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯣ ꯉꯁꯤꯒꯤ ꯊꯥꯒꯤ ꯃꯈꯥꯗ ꯆꯣꯡꯊꯕ ꯀꯩꯅꯣꯗꯣ ꯃꯥꯟꯗ꯭ꯔꯦ ꯌꯦꯡꯉꯨ ꯃꯥꯏ ꯎꯔꯤꯡꯁꯦ ꯁꯤꯔꯦꯗ ꯑꯩꯗꯤ ꯋꯥꯔꯦ ꯃꯥꯏꯁꯦ ꯀꯦꯜꯂꯦ ꯑꯁꯨꯃꯥꯏꯅ ꯅꯣꯛꯑꯗꯤ ꯀꯨꯏꯔꯣꯏꯕꯣ ꯃꯥꯏꯁꯦ ꯄꯨꯟꯁꯤ ꯐꯖꯅ ꯀꯦꯜꯂꯦ ꯁꯥꯡꯒꯅꯤꯕꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯂꯣꯏ ꯇꯨꯝꯅꯈ꯭ꯔꯖꯥꯠꯂꯣ ꯊꯣꯛꯂꯛꯇ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯂꯥꯏꯠꯁꯤꯅ ꯀꯥꯏꯒ ꯃꯥꯡꯅꯈ꯭ꯔꯣ ꯈꯪꯗ꯭ꯔꯦꯅꯦ ꯂꯥꯛꯄꯤꯔꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯃꯦꯟ ꯃꯆꯥ ꯃꯆꯥ ꯑꯃ ꯈꯠꯇ꯭ꯔ ꯀꯥꯏ ꯄꯤꯁꯜꯂꯛꯑꯣ ꯏꯁ ꯂꯥꯛꯑꯦ ꯗꯗꯥꯒꯤ ꯈꯗꯛ ꯂꯥꯛꯑꯦ ꯗꯗꯥꯒꯤ ꯒ꯭ꯔꯦꯠ ꯄ꯭ꯂꯦꯠꯇꯣ ꯒ꯭ꯔꯤꯟ ꯒ꯭ꯔꯤꯟ ꯄ꯭ꯂꯦꯠꯇꯣ ꯍꯥꯏꯕ ꯑꯣ ꯒ꯭ꯔꯤꯟ ꯄꯦ ꯊꯦꯡꯀ꯭ꯌꯨ ꯂꯩꯗꯤ ꯑꯃꯈꯛ ꯂꯩꯗꯤ ꯑꯃꯈꯛ ꯊꯨꯒꯥꯏꯈ꯭ꯔꯦ ꯃꯥꯒꯤ ꯊꯨꯒꯥꯏꯈ꯭ꯔꯒ ꯃꯥꯒꯤ ꯂꯣꯏ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯎꯆꯦꯛ ꯑꯅꯤꯗꯒꯤ ꯑꯃ ꯍꯥꯠꯈꯤꯕꯒꯨꯝꯕꯅꯦꯕ ꯑꯩꯁꯨ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯣꯃ ꯋꯦꯜꯀꯝ ꯑꯟꯖꯂꯤ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯠꯇ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯟꯖꯂꯤ ꯉꯁꯤꯗꯤ ꯑꯦꯅꯦꯅ ꯍꯥꯏꯕ ꯊꯥꯒꯤꯗꯣ ꯉꯁꯤ ꯑꯉꯛꯄꯅꯤꯀꯣ ꯊꯥꯒꯤꯗꯣ ꯊꯥꯗꯣ ꯑꯉꯛꯄꯅꯤ ꯉꯛꯄꯅꯤꯀꯣ ꯑꯗꯨꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯊꯥꯒꯤ ꯑꯗꯨꯗꯤ ꯕꯤꯖꯦꯅ ꯍꯥꯏꯔꯒ ꯈꯪꯉꯤ ꯑꯗꯨꯒꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯊꯥꯅꯕ ꯑꯗꯨꯒꯤ ꯀꯩꯅꯣ ꯅꯠꯇꯦ ꯃꯌꯥꯝꯗꯒꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒꯤ ꯊꯥꯗꯨꯒꯤ ꯋꯥꯔꯤꯗꯣ ꯚꯤꯗꯤꯑꯣꯗꯣ ꯃꯨꯟꯅ ꯌꯦꯡꯅꯤꯡꯉꯗꯤ ꯍꯧꯖꯤꯛꯇꯤ ꯎꯕ ꯐꯪꯉꯔꯣꯏꯀꯣ ꯌꯦꯡꯅꯤꯡꯉꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯁꯅꯥ ꯆꯤꯡꯉꯨ ꯍꯥꯏꯅ ꯆꯦꯅꯦꯜ ꯂꯩꯕ ꯃꯉꯣꯟꯗ ꯌꯦꯡꯕꯤꯌꯨ ꯕꯤꯖꯦꯟ ꯀꯧꯕꯅꯤ ꯀꯩꯅꯣ ꯐꯖ ꯇꯧꯕꯅꯦꯕ ꯐꯖꯈ꯭ꯔꯕ ꯊꯥꯗꯣ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯇꯧꯁꯦ ꯃꯩ ꯆꯠꯈ꯭ꯔꯦ ꯃꯝꯃꯦ ꯃꯩ ꯆꯠꯈ꯭ꯔꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯩ ꯂꯩꯔꯤꯗꯅ ꯉꯥꯜꯂꯤꯗꯅ ꯑꯩꯈꯣꯏꯗꯤ ꯑꯃꯝꯕꯗ ꯍꯥꯏꯔ ꯂꯩꯔ ꯅꯪꯕꯨ ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦ ꯑꯩ ꯃꯤꯡꯔꯣ ꯀꯤꯇꯤꯞ ꯏꯇꯥꯎꯁꯦ ꯊꯕꯛ ꯆꯤꯜꯂꯤꯀꯣ ꯋꯥꯔꯧꯕꯤꯅꯨ ꯏꯇꯥꯎ ꯕꯤꯖꯦꯟ ꯋꯥꯔꯧꯗꯦ ꯂꯥꯏꯔꯕꯒꯤ ꯏꯇꯥꯎ ꯂꯥꯏꯔꯕꯒꯤ ꯈꯨꯆꯥꯏ ꯏꯇꯥꯎ ꯌꯦꯟ ꯊꯣꯡꯉꯦ ꯁꯅ ꯑꯟꯖꯂꯤ ꯋꯦꯜꯀꯝ ꯏꯕꯥꯏ ꯍꯣꯏꯗꯤ ꯂꯥꯏꯛ ꯑꯍꯥꯎ ꯑꯍꯥꯎ ꯆꯥꯊꯔꯦ ꯑꯉꯥꯡꯁꯤꯡ ꯑꯟꯖꯂꯤ ꯃꯨꯛꯕꯥꯡ ꯇꯧꯍꯜꯂꯦ ꯉꯁꯤꯁꯦ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯂꯤ ꯌꯦꯟ ꯏꯆꯟ ꯊꯣꯡꯉꯒ ꯊꯦꯡꯀ꯭ꯌꯨ ꯃꯨꯛꯕꯥꯡ ꯇꯧꯍꯜꯂꯦ ꯑꯃꯝꯕꯗꯅ ꯍꯦꯟꯅ ꯁꯛ ꯐꯖꯩꯅꯦ ꯑꯟꯙꯦꯔꯥ ꯀꯌꯥꯝ ꯔꯍꯤ ꯁꯤꯅ ꯁꯛ ꯐꯖꯗ꯭ꯔꯣ ꯕꯤꯖꯦꯟ ꯎꯔꯤꯡꯒ ꯂꯣꯏ ꯑꯣ ꯃꯥꯡꯈ꯭ꯔꯦ ꯕꯤꯖꯦꯟ ꯑꯟꯙꯦꯔꯥ ꯍꯣꯏ ꯀꯌꯥꯝ ꯔꯍꯤ ꯅꯠꯇꯦ ꯏꯕꯥꯏ ꯑꯩ ꯀꯩꯅꯣꯝꯃ ꯏꯁꯇꯥꯏꯜ ꯑꯃ ꯌꯦꯡꯍꯧꯒꯦ ꯇꯧꯕ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯑꯁꯤꯁꯤꯅ ꯐꯖꯅꯤ ꯈꯔ ꯁꯨꯃꯥꯏꯅ ꯕꯦꯛꯒ꯭ꯔꯥꯎꯟ ꯈꯔ ꯃꯝꯃꯒꯅꯦ ꯎꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯠꯇ ꯂꯩꯕꯁꯤꯅ ꯃꯉꯥꯟꯁꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯃꯉꯥꯟꯁꯤꯅ ꯌꯧꯅ ꯃꯃꯥꯏꯁꯤ ꯄꯤꯕ ꯉꯝꯗꯦꯕ ꯍꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯍꯟꯒꯦꯗꯤ ꯑꯃꯝꯕꯗ ꯆꯥꯔꯧꯅꯦ ꯑꯩ ꯌꯦꯡꯉꯦ ꯅꯥꯀꯣ ꯂꯧꯕꯨꯛꯇ ꯅꯣꯡꯃ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯆꯥꯕ꯭ꯔꯥ ꯈꯪꯗꯦ ꯀꯔꯤꯝ ꯂꯥꯏꯛ ꯗꯟ ꯆꯥꯏꯊꯗꯕꯤꯗ ꯊꯦꯡꯀ꯭ꯌꯨ ꯚꯤꯗꯤꯑꯣꯗꯨ ꯇꯣꯏꯅ ꯊꯥꯡꯒꯠꯄꯤꯔꯛꯑꯣ ꯍꯣꯏ ꯏꯕꯥꯏ ꯊꯥꯡꯒꯠꯆꯔꯛꯀꯦ ꯏꯆꯦ ꯁꯨꯃꯥꯏꯅ ꯆꯥꯕꯅ ꯀꯩ ꯐꯔꯕꯖꯥꯠꯅꯦ ꯏꯟꯖꯥꯡ ꯑꯣꯔꯗꯔ ꯍꯪꯉꯛꯀꯦ ꯃꯥꯏꯁꯦ ꯄꯨꯔꯥ ꯉꯥꯜꯂꯦꯕ ꯅꯠꯇ꯭ꯔꯥ ꯎꯝ ꯚꯤꯖꯤꯟ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯀꯥꯞꯄꯒ ꯇꯧꯔꯤꯅꯦ ꯂꯥꯏꯚ ꯉꯁꯤꯒꯤ ꯂꯥꯏꯚꯁꯦ ꯑꯩ ꯃꯥꯏꯕꯨꯗꯤ ꯀꯩꯅꯣ ꯉꯥꯜꯂꯦ ꯂꯥꯏꯠ ꯆꯠꯈꯤꯕ ꯇꯧꯔꯤꯕ ꯎꯝ ꯏꯕꯥꯏ ꯏꯆꯦ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯁꯨꯝ ꯌꯦꯟ ꯃꯆꯥ ꯑꯃ ꯊꯣꯡꯉꯦ ꯃꯆꯥ ꯃꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯈ꯭ꯔ ꯃꯥꯜꯅꯦ ꯌꯥꯎ ꯍꯥꯏꯅ ꯑꯩ ꯑꯉꯥꯡꯁꯤꯡꯒꯤ ꯃꯨꯛꯕꯥꯡ ꯇꯧꯍꯜꯂꯤꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯍꯥꯏ ꯇꯧꯋꯦ ꯃꯌꯥꯝ ꯑꯗꯤꯇ꯭ꯔꯁ ꯕ꯭ꯂꯣꯛ ꯋꯦꯜꯀꯝ ꯑꯗꯤꯇ꯭ꯔꯁ ꯋꯦꯜꯀꯝ ꯑꯗꯤꯇꯔ ꯏꯆꯟ ꯋꯦꯜꯀꯝ ꯀꯦꯁ ꯀꯦꯁ ꯕ꯭ꯂꯣꯛ ꯍꯥꯏ ꯍꯦꯜꯂꯣ ꯁꯤꯗꯤ ꯂꯥꯏꯠꯇ ꯑꯅꯧꯕꯅꯤ ꯂꯥꯛꯄꯤꯕꯗꯨꯅꯤ ꯀꯦ ꯑꯩꯆ ꯑꯦꯁ ꯕ꯭ꯂꯣꯛꯁ ꯉꯁꯤ ꯀꯦ ꯑꯦꯁ ꯑꯦꯁ ꯕ꯭ꯂꯣꯛꯁꯦ ꯉꯁꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯑꯅꯧꯕꯅꯦ ꯊꯦꯡꯅꯔꯦꯀꯣ ꯎꯝ ꯀꯔꯤ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯅꯣ ꯑꯗꯨꯝ ꯆꯥꯕ ꯊꯛꯄꯤ ꯏꯌꯥꯝꯕꯒꯤꯗꯃꯛꯇ ꯇꯨꯝꯕ ꯌꯥꯝꯅ ꯇꯨꯝꯗꯕꯤ ꯅꯨꯡꯁꯤ ꯊꯦꯡꯀ꯭ꯌꯨ ꯚꯤꯗꯤꯑꯣ ꯃꯌꯥꯝꯒꯤ ꯐꯥꯎꯕ ꯄꯥꯟꯗꯝ ꯐꯥꯎꯗꯕꯤ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯌꯦꯟ ꯃꯆꯥ ꯑꯃ ꯎꯖꯦꯟ ꯃꯆꯥ ꯑꯃ ꯍꯥꯏ ꯍꯥꯏꯕꯗꯨ ꯅꯣꯏ ꯂꯩꯕ ꯃꯌꯥꯝ ꯀꯁꯇꯔ ꯅꯟꯗꯤꯅꯤ ꯕ꯭ꯂꯣꯛ ꯋꯦꯜꯀꯝ ꯀꯁꯇꯔ ꯅꯟꯗꯤꯅꯤ
ꯏꯌꯥꯝꯕ ꯑꯩ ꯈꯪꯕ꯭ꯔꯣ ꯀꯦꯁ ꯕ꯭ꯂꯣꯛꯁꯦ ꯏꯌꯥꯝꯕ ꯀꯅꯥꯗꯅꯣ ꯈꯪꯗ꯭ꯔꯤꯌꯦ ꯈꯪꯉꯤꯁꯦ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯤ ꯑꯅꯧꯕꯅꯤ ꯉꯁꯤ ꯊꯦꯡꯅꯩꯁꯦ ꯈꯪꯗꯦ ꯅꯣꯃꯤꯇꯥ ꯆꯅꯨ ꯀꯤꯠ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯑꯩ ꯆꯥꯗ꯭ꯔꯤ ꯅꯣꯃꯤꯇꯥ ꯏꯆꯟ ꯍꯥꯏ ꯁꯣꯃꯨꯅꯤ ꯕ꯭ꯔꯗꯔ ꯍꯥꯏ ꯑꯗꯨ ꯕꯤꯖꯦꯟꯗ ꯑꯣꯏꯔꯝꯒꯅꯤ ꯁꯣꯃꯨ ꯍꯥꯏꯁꯦ ꯑꯩ ꯁꯣꯃꯨꯅꯤꯅꯦ ꯁꯣꯃꯨ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯁꯣꯝꯕꯨꯗ꯭ꯔꯣ ꯑꯩ ꯗꯥ ꯕꯤꯖꯦꯟ ꯑꯦꯟ ꯕꯤꯖꯦꯟ ꯆꯤꯆꯦꯟꯅ ꯑꯦꯟ ꯈꯨꯃꯟ ꯆꯤꯆꯦꯟ ꯈꯨꯃꯟ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯑꯗꯤꯇ꯭ꯔꯤꯁ ꯕ꯭ꯂꯣꯛ ꯑꯗꯤꯇ꯭ꯔꯤꯁ ꯕ꯭ꯂꯣꯛ ꯈꯨꯔꯨꯝꯖꯔꯤ ꯏꯆꯟ ꯈꯨꯔꯨꯝꯖꯔꯤ ꯑꯊꯨꯕꯗ 20K ꯁꯨꯕ ꯑꯣꯏꯖꯔꯣ ꯀꯅꯥꯗꯅꯣ ꯍꯥꯏꯁꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯗꯔꯣ ꯃꯌꯥꯝꯒꯤ ꯅꯠꯇ꯭ꯔꯒ ꯄꯥꯟꯗꯝ ꯕꯤꯖꯦꯟꯗꯔꯣ ꯏꯌꯥꯝꯕ ꯏꯆꯦ ꯏꯆꯦꯗ ꯍꯥꯏꯗꯨ ꯏꯆꯦꯗ ꯑꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯀꯦ ꯆꯥꯡ ꯀꯦ ꯆꯥꯡꯅ ꯑꯩꯆ ꯈꯪꯃꯤꯟꯅꯁꯦ ꯑꯣ ꯍꯣ ꯑꯦꯁ ꯕ꯭ꯂꯣꯛꯁꯦ ꯕꯤꯖꯦꯟ ꯍꯣꯏ ꯈꯨꯟꯒꯤ ꯈꯪꯉꯦ ꯑꯣꯏꯖꯥꯠꯂꯣ ꯈꯪꯉꯦ ꯈꯪꯉꯦ ꯕ꯭ꯔꯗꯔꯁꯦ ꯀꯔꯤ ꯂꯝꯒꯤꯅꯣ ꯕ꯭ꯔꯗꯔꯁꯦ ꯑꯩꯁꯦ ꯁꯤꯝꯂꯥꯒꯤꯅꯤ ꯍꯤꯡꯂꯥꯒꯤ ꯑꯟꯖꯂꯤꯗ ꯀꯤꯠꯀꯤꯠ ꯌꯦꯟꯁꯥꯡ ꯊꯣꯡ ꯀꯩꯅꯣ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯑꯣ ꯀꯩꯖꯥꯡ ꯀꯤꯠꯀꯤꯠ ꯊꯣꯡꯒꯦ ꯑꯣ ꯌꯦꯟꯁꯥꯡ ꯊꯣꯡꯉꯤ ꯑꯟꯖꯂꯤ ꯆꯟ ꯑꯩ ꯖꯦꯔꯨꯝ ꯊꯣꯡꯉꯤ ꯖꯦꯔꯨꯝꯗꯣ ꯉꯁꯤ ꯃꯨꯛꯕꯥꯡ ꯇꯧꯒꯦ ꯇꯧꯔ ꯇꯧꯗ꯭ꯔꯦ ꯋꯥ ꯀꯌꯥ ꯑꯦ ꯕꯥꯠ ꯍꯦ ꯕꯤꯖꯦꯟ ꯈ꯭ꯋꯥꯏꯅꯤ ꯑꯉꯥꯡ ꯑꯉꯛꯄ ꯔꯨꯞ ꯌꯦꯡꯉꯨ ꯂꯥꯏꯠꯁꯦ ꯀꯃꯥꯏ ꯈꯞꯄꯤꯅꯣ ꯂꯥꯏꯠꯇꯣ ꯅꯠꯇꯦ ꯐ꯭ꯂꯥꯁ ꯂꯥꯏꯠꯅꯤꯅꯦ ꯀꯥꯞꯄꯤꯁꯦ ꯗꯨꯔꯒꯥ ꯄꯨꯖꯥ ꯀꯩꯅꯣꯒꯤ ꯃꯦꯂꯥꯒꯤ ꯂꯥꯏꯠꯇꯣ ꯉꯥꯏꯔꯤꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯁꯣꯟꯗ ꯑꯃꯨꯛ ꯀꯥꯞꯁꯤꯟ ꯉꯥꯏꯍꯥꯛ ꯂꯩꯔ ꯁꯣꯟꯗ ꯑꯃꯨꯛ ꯀꯥꯞꯁꯤꯟ ꯇꯧꯗꯅ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯀꯩꯅꯣꯅꯤꯅꯦ ꯎꯍꯜꯂꯛꯏꯁꯦ ꯑꯣ ꯍꯣ ꯃꯣꯕꯥꯏꯜ ꯑꯃꯅ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯀꯥꯞꯄꯤꯃꯦꯕ ꯎꯝ ꯀꯩꯕ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯔꯕꯣ ꯏꯌꯥꯝꯕ ꯍꯥꯏ ꯑꯣ ꯑꯣꯏꯔꯦ ꯀꯦꯁ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯅꯥꯎꯄꯥ ꯕ꯭ꯔꯣ ꯑꯃꯅꯤ ꯑꯣꯏꯔꯦ ꯑꯩꯒꯤ ꯂꯣꯏ ꯑꯣꯏꯔꯦ ꯏꯌꯥꯝꯕ ꯑꯩꯒꯤ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯁꯦ ꯑꯩꯈꯣꯏ ꯇꯤꯝ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯅꯨꯄꯥ ꯅꯨꯄꯤ ꯂꯣꯏꯅ ꯁꯨꯅ ꯂꯩ ꯍꯣꯏ ꯑꯣ ꯀꯔꯝꯕ ꯇꯤꯝꯅꯣ ꯇꯤꯝ ꯈꯪꯗꯤꯌꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯇꯤꯝ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯇꯤꯝꯅꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯌꯨꯇꯨꯕꯀꯤ ꯒ꯭ꯔꯨꯞ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅꯅꯤ ꯑꯩꯗꯤ ꯑꯣ ꯐꯦꯃꯤꯂꯤ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯁꯥꯟꯅꯕ ꯂꯩꯕ ꯑꯣ ꯅꯠꯇꯦ ꯐꯨꯠꯕꯣꯜꯒ ꯁꯥꯟꯅꯒꯗꯕ ꯑꯣꯏꯗꯤ ꯑꯗꯨꯝ ꯑꯩ ꯄꯥꯎ ꯂꯧꯔꯛꯀꯦ ꯇꯧꯕ ꯑꯇꯣꯞꯄ ꯇꯤꯝ ꯑꯣꯏꯕꯨꯔꯦ ꯌꯨꯇꯨꯕꯀꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟꯈꯤ ꯌꯥꯏꯕ ꯀꯔꯤ ꯇꯤꯝꯅꯣ ꯑꯩ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯑꯣ ꯄꯥꯟꯗꯝ ꯇꯤꯝꯁꯦ ꯒ꯭ꯌꯥꯟ ꯇꯤꯝ ꯇꯥꯗꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦ ꯃꯥꯒꯤ ꯌꯨꯇꯨꯕꯀꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯣꯏꯗꯣꯏꯅꯦ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯀꯔꯤ ꯇꯤꯝ ꯄꯥꯏꯗꯒꯦꯅ ꯑꯩ ꯁꯦꯡꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯑꯣ ꯆꯠꯂꯒꯦ ꯑꯩ ꯑꯃꯨꯛ ꯆꯪꯂꯛꯀꯦ ꯑꯩ ꯑꯃꯨꯛ ꯀꯅꯥꯅꯣ ꯆꯪꯉꯒꯦ ꯀꯥꯏꯗꯦ ꯁꯅꯥꯊꯣꯏ ꯏꯆꯟ ꯀꯅꯥꯅꯣ ꯃꯁꯤ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯀꯅꯥꯗꯅ ꯍꯥꯏꯅꯣ ꯇꯟꯊꯥ ꯈꯪꯗ꯭ꯔꯦ ꯃꯃꯤ ꯑꯦꯁ ꯇꯥꯏꯕꯪꯒꯨꯝꯕꯅꯦ ꯑꯖꯤꯁ ꯀꯗꯥꯏꯒꯤꯅꯣ ꯕ꯭ꯔꯣ ꯑꯅꯤꯃꯛ ꯍꯥꯏꯔꯣ ꯑꯃꯅ ꯀꯁꯥꯔꯒꯤꯅꯦ ꯁꯣꯅꯝ ꯑꯅꯤꯃꯛ ꯁꯣꯅꯝ ꯂꯩꯀꯥꯏꯒꯤ ꯀꯁꯥꯔꯗꯒꯤ ꯑꯃꯅ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯅ ꯁꯞꯄꯣꯔꯠ ꯀꯣꯔꯤꯡꯒꯣꯟꯁꯀꯤ ꯂꯩꯖꯔꯤ ꯏꯌꯥꯝꯕ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯇꯟꯊꯥ ꯑꯣ ꯃꯃꯤ ꯇꯥꯏꯕꯪ ꯚꯤꯗꯤꯑꯣ ꯏꯁꯩ ꯑꯗꯨꯒꯨꯝꯕꯅꯦ ꯕꯦꯕꯤ ꯕ꯭ꯂꯣꯛ ꯇꯟꯊꯥ ꯃꯃꯤ ꯇꯥꯏꯕꯪ ꯒꯨꯝꯕꯅꯤ ꯕꯦꯕꯤ ꯕ꯭ꯂꯣꯛ ꯕꯦꯕꯤ ꯀꯤꯠ ꯕ꯭ꯂꯣꯛ ꯍꯥꯏꯁꯦ ꯀꯩ ꯀꯤꯠ ꯍꯥꯏꯅꯣ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯕꯦꯕꯤ ꯕ꯭ꯂꯣꯛ ꯍꯥꯏꯔꯣꯅꯦ ꯀꯤꯠ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯗꯤ ꯑꯩ ꯂꯥꯏꯚꯇꯗꯤ ꯍꯥꯏꯕ ꯉꯝꯃꯣꯏꯀꯣ ꯁꯦ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅꯁꯨ ꯑꯩ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯅꯣꯡꯃ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯒ ꯈꯪꯒꯅꯤ ꯑꯁꯤ ꯑꯗꯨꯝ ꯈꯪꯕꯤꯔꯣ ꯌꯥꯎ ꯌꯥꯎ ꯑꯁꯤꯁꯤꯅꯤ ꯀꯤꯠꯀꯤ ꯂꯥꯎ ꯅꯝꯃꯦꯅꯦ ꯀꯤꯠꯀꯤꯗꯤ ꯗꯥ ꯕꯤꯖꯦꯟ ꯑꯩꯗꯤ 400 400 ꯌꯧꯕ ꯌꯧꯍꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯉꯝꯗ꯭ꯔꯦ ꯌꯧꯒꯅꯤ ꯇꯞ ꯇꯞꯅ ꯌꯧꯔꯛꯀꯅꯤ ꯏꯁꯥꯒꯤ ꯀꯣꯛ ꯊꯥꯗꯕꯤꯌꯨ ꯇꯦꯂꯦꯟ ꯊꯥꯗꯕꯤꯌꯨ ꯌꯨꯇꯨꯕꯇ ꯇꯨꯝꯕ ꯌꯥꯗꯅ ꯑꯃꯨꯛ ꯀꯟꯇꯦꯟꯗꯣ ꯆꯪꯂꯛꯑꯦ ꯐꯖ ꯏꯆꯦ ꯐꯖꯕ ꯏꯕꯥꯏ ꯄꯤꯕꯗꯣ ꯕ꯭ꯔꯣ ꯄꯤꯊꯔꯛꯑꯣ ꯑꯗꯨꯒ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯝ ꯀꯥꯖꯅꯤ ꯑꯟꯖꯂꯤ ꯇꯨꯝꯕ ꯂꯨꯀ꯭ꯔꯥꯝꯁꯦ ꯌꯥꯗꯅ ꯚꯤꯗꯤꯑꯣ ꯏꯁꯩ ꯑꯗꯨꯒꯨꯝꯕꯒꯤꯅꯤ ꯑꯣ ꯀꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯀꯥꯏꯗꯦ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯥꯟꯗꯦ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯂꯤ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤꯅꯤ ꯁꯅꯥꯇꯣꯝꯕꯤ ꯆꯦꯅꯦꯜꯗ ꯁꯞꯄꯣꯔꯠ ꯏꯕꯥꯅꯤ ꯇꯧꯕꯤꯔꯛꯎ ꯄ꯭ꯂꯤꯖ ꯇꯧꯔꯛꯀꯦ ꯀꯁꯥꯔ ꯅꯟꯗꯤ ꯇꯧꯕꯤꯔꯛꯀꯦ ꯏꯆꯦ ꯑꯅꯨ ꯅꯣꯏꯒꯤ ꯇꯣꯃꯦꯇꯣ ꯌꯥꯝ ꯚꯥꯏ ꯄꯥꯜꯂꯦ ꯑꯅꯤꯗꯤ ꯌꯨꯝ ꯌꯧꯔꯦ ꯃꯃꯥꯅ ꯂꯥꯏꯚ ꯌꯦꯡꯂꯤꯀꯣ ꯑꯣ ꯀꯅꯥꯅꯣ ꯄ꯭ꯔꯤꯟꯁ ꯊꯦꯡꯀ꯭ꯌꯨ ꯄ꯭ꯔꯤꯟꯁ ꯕ꯭ꯔꯣꯒꯔ ꯊꯦꯡꯀ꯭ꯌꯨ ꯑꯣ ꯌꯨꯝ ꯌꯧꯔꯕ ꯐꯔꯦ ꯐꯔꯦ ꯄ꯭ꯔꯤꯟꯁ ꯆꯥꯛ ꯆꯥꯊꯣꯛꯑꯣ ꯄ꯭ꯔꯤꯟꯁ ꯅꯪ ꯂꯥꯏꯚ ꯇꯧꯔꯛꯇꯣꯏꯔꯥ ꯕꯥꯔꯣꯗ ꯋꯥꯔꯝꯒꯅꯤ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯑꯩꯒꯤ ꯂꯥꯏꯚ ꯊꯥꯕ ꯉꯥꯏꯍꯥꯛ ꯂꯩꯔꯦ ꯑꯗꯨꯅꯤ ꯅꯪꯗꯤ ꯕꯥꯔꯣ ꯏꯌꯥꯝꯕꯒꯤꯗꯃꯛꯇ ꯇꯥꯗ꯭ꯔꯤꯉꯩ ꯂꯥꯏꯚ ꯁꯞꯄꯣꯔꯠ ꯇꯧꯗꯕꯅꯤ ꯅꯪ ꯇꯧꯕꯤꯔꯒꯣ ꯀꯁꯥꯔ ꯅꯟꯗꯤꯅꯤ ꯕ꯭ꯂꯣꯛꯅ ꯃꯌꯥꯝꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯔꯒ ꯌꯥꯎꯒꯦ ꯍꯥꯏꯔꯤꯀꯣ ꯃꯥꯒꯤ ꯑꯩ ꯆꯦꯅꯦꯜꯁꯦ ꯉꯥꯏꯍꯥꯛ ꯃꯌꯥꯝ ꯇꯨꯝꯃꯨꯔ ꯌꯥꯎꯒꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯄ꯭ꯔꯤꯟꯁ ꯀꯁꯥꯔ ꯅꯟꯗꯤꯅꯤ ꯕ꯭ꯂꯣꯛꯇ ꯑꯗꯨꯒ ꯏꯆꯦ ꯍꯟꯗꯛ ꯑꯗꯨꯗꯨꯒ ꯃꯌꯥꯝ ꯕꯣꯟꯇꯔꯥꯄꯨꯔ ꯆꯠꯇ꯭ꯔꯕꯣ ꯃꯌꯥꯝ ꯆꯠꯇ꯭ꯔꯦ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯏꯁꯩ ꯀꯤꯠꯀꯤ ꯊꯥꯒꯠꯂꯤꯕ ꯅꯨꯄꯤꯁꯦ ꯍꯥꯏꯕꯗꯤ ꯇꯟꯊꯥ ꯃꯃꯤ ꯇꯥꯏꯕꯪ ꯍꯥꯏꯅ ꯂꯩꯔꯤꯕ ꯑꯁꯨꯃꯥꯏꯅ ꯂꯩꯖꯕꯅꯤ ꯄꯥꯟꯗꯝꯒꯤ ꯑꯅꯧꯕ ꯍꯣꯠꯅꯖꯔꯤꯕ ꯀꯌꯥ ꯑꯃꯕꯨ ꯄꯨꯊꯣꯛꯆꯕꯅꯤ ꯄꯥꯟꯗꯝꯁꯦ ꯑꯣ ꯍꯣ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯊꯦꯡꯀ꯭ꯌꯨ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯕꯥꯏꯁꯦ ꯑꯦꯛꯇꯤꯡ ꯌꯥꯝ ꯀꯤꯠꯀꯤ ꯅꯨꯄꯤꯁꯦ ꯚꯤꯗꯤꯑꯣ ꯑꯃ ꯀꯩꯅꯣ ꯀꯤꯀꯤꯀꯤ ꯅꯨꯄꯤꯁꯦ ꯌꯥꯏ ꯊꯥꯖꯤꯜꯂꯛꯏ ꯀꯩꯗꯨ ꯑꯩ ꯅꯨꯄꯤ ꯌꯥꯎꯗꯦ ꯁꯤꯒ
Macini mace, kiki macini. Ase icheni ise ibaini. Da kit Che nu kumangi video yengba yam nungaye ibaise manakta yam leise nungaye. kanano. Aigi manakta Abhishek, kanam leise aigi ibai Abhishek, ichen join to leise live thank ta. you so much. Chak chana live tau doini ibai baby kit nokpa da kren. Kemenje paba nangde mut panahar. Kanano kana kermeno. Ichi anu kuman gi Ichi video anu yang yam bayam bani nungai aigi ibai iche video yakin yam yengbadi ye. Please yengbani noisu please meet me. khangli done. Chak live tau Mani don ay mi Mayang kanye. iban ibai ayun baby support yung tao ito. ibai baby kiki ꯑꯗꯨꯗ nokpa ꯃꯌꯥꯒꯤ ꯄꯥꯟꯗꯝ nokpata ꯌꯥꯝ leiba ꯐꯖꯅ ngamdre ꯂꯩꯇꯦꯕꯀꯣ ngasi ꯑꯩꯈꯣꯏ ꯗꯥꯅ aigi ꯏꯃꯣꯏ live ꯁꯤꯜꯂꯒ ꯑꯗꯨꯝ ꯆꯪꯉ ꯀꯃꯦꯟ ꯄꯤꯕꯅꯤꯀꯣ live oideni oh thank you kit ming asengba kaino aigi ming asengba NG Bijen Singho ngang om Bijen Singho ngang Bijen Singho Sarado mo na mare. Live si ꯑꯣ ay ꯁꯅꯥ ꯇꯨꯝꯃꯕ yaw ba ꯅꯪꯕꯣ jagadro. Yani es Aziz. da Kaya ba kit yaro mayang kaigi no gidamatan ni ay live si. lagi ni Anjali Lagi ichi Ingonda ꯀꯥꯏꯒꯤꯅꯣ sub nuki bro tobiramu. kasai hi ꯀꯥꯏꯒꯤꯅꯣ mi ꯍꯥꯏ bro ꯑꯟꯖꯂꯤ ꯂꯧꯀꯥꯗꯣ thank you Nomi live si ay Anjali yaw kay yagda nogin. yani Karimgaj district ki. Si anu baby block kay gino. Baby block se hingla din. da ꯁꯅꯥꯇꯣꯝꯕꯤꯅ kikisi ꯆꯦ ꯀꯩꯅꯣ ꯑꯩꯉꯣꯟꯗꯁꯨ ꯇꯧꯔꯛꯑꯣ ꯑꯃꯨꯛꯇ ꯍꯥꯏ ꯇꯧꯕꯤꯔꯕ ꯇꯧꯏ ꯄ꯭ꯔꯦꯡꯁꯦ ꯉꯁꯥꯅꯗꯤ ꯇꯧꯏ ꯇꯧꯕꯁꯦ ꯏꯆꯦ ꯀꯩꯅꯣ ꯏꯐꯥꯏ ꯇꯧꯋꯦꯕ ꯄ꯭ꯔꯦꯡ ꯇꯧꯔꯛꯑꯣ ꯑꯃꯨꯛꯇ ꯄ꯭ꯔꯦꯡ ꯇꯧꯕꯁꯦ ꯍꯦꯛꯇ ꯇꯧꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯅꯅꯤ ꯄ꯭ꯂꯤꯁ ꯆꯥꯛ ꯐꯖꯅ ꯆꯥꯁꯜꯂꯨ ꯀꯤꯠ ꯌꯥꯎ ꯍꯥꯏꯅ ꯀꯩꯅꯣꯅꯦ ꯑꯩꯗꯤ ꯀꯩꯗꯧꯔꯦ ꯑꯩꯒꯤ ꯁꯣꯏꯁꯣꯏ ꯂꯥꯎꯔꯦ ꯀꯩ ꯊꯦꯡꯅꯔꯃꯣꯏꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯒꯨꯝꯕ ꯑꯃ ꯅꯣꯡꯃ ꯑꯣꯏꯔꯁꯨ ꯚꯦꯖꯤꯇꯦꯕꯜ ꯆꯥꯕꯗ ꯕ꯭ꯂꯣꯛ ꯇꯧꯔꯣ ꯕ꯭ꯔꯣ ꯇꯧꯔꯛꯀꯅꯤ ꯑꯩꯒꯤ ꯚꯦꯖꯤꯇꯦꯕꯜꯒꯤ ꯕ꯭ꯂꯣꯛ ꯂꯩꯕꯅꯤ ꯍꯟꯗꯛꯇꯤ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯝꯂꯥ ꯃꯤꯁ ꯅꯣꯏ ꯇꯧꯔꯛꯀꯅꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡꯒꯥ ꯃꯣꯔꯣꯛ ꯍꯥꯄꯛꯀꯅꯤ ꯑꯩꯗꯤ ꯏꯆꯦꯌꯥꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯣꯏ ꯍꯥꯏꯗꯤ ꯑꯩꯒꯤꯗꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯃꯈꯥ ꯎꯍꯧꯗ꯭ꯔꯦ ꯃꯦꯃꯤꯇꯥ ꯗꯦꯕꯤꯅꯔꯦ ꯏꯆꯦ ꯑꯅꯨ ꯑꯦꯟ ꯕꯦꯕꯤ ꯕ꯭ꯂꯣꯛ ꯀꯥꯏꯒꯤꯅꯣ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯀꯁꯥꯔꯒꯤꯅꯤ ꯑꯩꯅ ꯀꯔꯤꯡꯁꯤ ꯃꯥꯅ ꯁꯤꯜꯆꯔꯒꯤ ꯂꯩꯔꯦ ꯂꯩꯔꯦ ꯗꯥꯀꯤꯠꯀꯤ ꯚꯤꯗꯤꯑꯣ ꯑꯟꯖꯂꯤ ꯃꯔꯨꯞ ꯅꯣꯛꯁꯜꯂꯦ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯅꯦ ꯍꯣꯏ ꯑꯗꯨꯅꯤ ꯃꯥꯅꯦꯕ ꯃꯥꯅꯦꯕꯀꯣ ꯍꯥꯏꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯀꯩꯅꯣ ꯑꯁꯤꯁꯦ ꯀꯝꯃꯨꯅꯤꯇꯤꯗ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯑꯃ ꯍꯥꯏꯅꯗ꯭ꯔꯁꯨ ꯕ꯭ꯔꯗꯔ ꯌꯥꯏꯑꯕꯀꯣ ꯀꯤꯠꯀꯦꯠ ꯑꯩ ꯀꯟꯇꯦꯟꯗꯣ ꯑꯃꯨꯛ ꯐꯖꯍꯜꯂꯒꯗꯤ ꯑꯗꯨꯝ ꯑꯃꯨꯛ ꯃꯨꯛꯕꯥꯡ ꯆꯦꯟꯈꯤꯗꯣꯏꯅꯦꯕꯀꯣ ꯇꯧꯕꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅꯒ ꯈꯥꯝꯕ ꯌꯥꯗꯣꯏ ꯁꯣꯏ ꯅꯠꯇꯦꯕ ꯀꯟꯇꯦꯟ ꯁꯦ ꯐꯖꯍꯟꯁꯤ ꯀꯩ ꯃꯌꯥꯝ ꯃꯔꯝꯒꯤꯅꯣ ꯀꯟꯇꯦꯟ ꯐꯖꯔꯤꯉꯩ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯇꯧꯕꯗ ꯆꯦꯟꯒꯅꯤ ꯃꯌꯥꯝꯅ ꯑꯃꯨꯛ ꯄꯥꯝꯅꯔꯤ ꯁꯥꯎꯔꯤꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯑꯁꯦ ꯃꯥꯒꯤ ꯃꯇꯥꯡꯒꯤ ꯀꯣꯟꯇꯦꯟ ꯍꯥꯏꯇꯥꯔꯦ ꯇꯤꯀꯦꯠ ꯕ꯭ꯂꯣꯛꯇ ꯑꯩꯅ ꯌꯦꯡꯕꯁꯦ ꯁꯅꯥꯃꯥꯏꯕꯝ ꯗꯦꯖꯗ꯭ꯔꯥ ꯕꯤꯖꯦꯟ ꯃꯊꯪꯗꯗꯤ ꯉꯄꯥꯏ ꯊꯣꯡꯕ ꯂꯐꯨ ꯏꯔꯣꯝꯕ ꯌꯥꯝ ꯍꯩꯖꯜꯂꯨꯅꯨ ꯄꯩꯁꯥ ꯌꯥꯝ ꯍꯩꯖꯜꯂꯨꯅꯨ ꯄꯩꯁꯥ ꯂꯩꯖꯜꯂꯨ ꯆꯔꯛꯀꯦ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯑꯅꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯏꯆꯦ ꯑꯅꯨ ꯂꯥꯛꯑꯦ ꯍꯥꯏ ꯏꯆꯦ ꯁꯅꯥ ꯂꯩꯔꯝꯃꯤ ꯇꯨꯝꯃꯝꯗ꯭ꯔꯤ ꯃꯥ ꯉꯁꯥꯏ ꯂꯩꯌꯦ ꯇꯥꯔꯤꯕ ꯁꯅꯥꯅ ꯇꯥꯔꯤꯌꯦꯕ ꯐꯦꯁ ꯕ꯭ꯂꯣꯛ ꯅꯃꯁꯇꯦ ꯎꯔꯕ ꯑꯩꯒꯤ ꯅꯥꯔꯨꯡꯗ ꯀꯥꯡ ꯆꯤꯖꯨꯡ ꯑꯩ ꯅꯣꯡꯃ ꯀꯥꯡꯕꯗ ꯆꯥꯁꯤꯔꯥꯅ ꯈꯜꯂꯤꯃꯤ ꯒꯨꯗ ꯚꯦꯔꯤ ꯒꯨꯗ ꯇꯧꯒꯗꯕꯅꯤ ꯃꯔꯨꯖꯨꯅꯤ ꯐꯖꯅ ꯃꯜꯂ ꯆꯥꯎꯋꯦ ꯀꯥꯡ ꯕ꯭ꯔꯣ ꯕꯤꯞ ꯑꯝꯇ ꯆꯥꯕꯤꯔꯛꯑꯣ ꯍꯣꯏ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯗꯦ ꯅꯪꯒꯤ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯑꯩꯅꯁꯨ ꯏꯆꯦ ꯏꯌꯥꯝꯕ ꯍꯣꯏ ꯑꯍꯨꯝꯂꯛꯇꯤ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯂꯥꯛꯄꯅꯦ ꯂꯦꯝꯗꯕ ꯑꯣꯀꯦ ꯑꯍꯨꯝ ꯊꯦꯡꯀ꯭ꯌꯨ ꯄꯥꯟꯗꯝ ꯊꯦꯡꯀ꯭ꯌꯨ ꯑꯣꯏꯃꯥ ꯑꯩꯈꯣꯏꯁꯤ ꯁꯤꯔꯦꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯃꯨꯛꯕꯥꯡꯗ ꯒꯨꯗ ꯁꯤꯌꯔ ꯅꯥꯏꯠ ꯇꯧꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯒ ꯀꯟꯇꯦꯟꯁꯨ ꯐꯖꯍꯟꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯤꯌꯔ ꯇꯧꯔꯒꯁꯨ ꯌꯥꯗꯦꯅꯀꯣ ꯑꯔꯨꯟ ꯁꯤꯌꯔ ꯍꯥꯏ ꯇꯧꯔꯗꯤ ꯂꯥꯛꯑꯦ ꯑꯔꯨꯟ ꯀꯟꯇꯦꯟ ꯒꯨꯗ ꯐꯖꯍꯜꯂꯒꯗꯤ ꯅꯥꯏꯠ ꯌꯥꯏꯑꯕ ꯌꯦꯁ ꯅꯣꯃꯤꯇꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯅꯟꯗꯤ ꯇꯦꯛꯁ ꯊꯥꯈꯤꯕꯅꯤ ꯑꯣꯏꯃꯥ ꯁꯤꯔꯦ ꯗꯗꯥꯁꯦ ꯂꯝꯕꯤꯗ ꯂꯩ ꯀꯩꯅꯣ ꯂꯥꯏ ꯊꯦꯡꯅꯕ ꯃꯥꯜꯂꯦ ꯂꯥꯏ ꯐꯪꯅꯔꯛꯄ ꯃꯥꯜꯂꯦ ꯑꯣ ꯂꯥꯏ ꯑꯩ ꯂꯥꯏ ꯐꯪꯅꯗꯦ ꯒꯤꯇꯥꯟꯖꯂꯤꯇꯅ ꯂꯥꯏ ꯐꯪꯅꯗꯦ ꯑꯩꯒꯤ ꯂꯥꯏ ꯑꯩꯒꯤ ꯊꯋꯥꯏꯗ ꯌꯥꯎꯔꯤ ꯃꯥ ꯗꯥ ꯐꯪꯅꯔꯤꯗꯣ ꯀꯤꯠꯀꯤꯠ ꯅꯣꯛꯂꯥꯏ ꯗꯥ ꯀꯤꯠꯀꯤꯠꯅ ꯄ꯭ꯂꯦꯠ ꯊꯨꯒꯥꯏꯕꯗꯣ ꯃꯨꯛꯕꯥꯡꯗ ꯗꯨꯛꯖꯥꯝ ꯆꯥꯎꯔꯤ ꯀꯩꯒꯤꯅꯣ ꯑꯗꯣ ꯃꯇꯥꯡꯒꯤꯅꯤ ꯂꯝꯍꯦꯟꯕꯗ ꯄ꯭ꯂꯦꯠꯇꯣ ꯂꯝꯍꯦꯟꯕ ꯑꯗꯨꯒꯤ ꯊꯨꯒꯥꯏꯔꯤꯕ ꯑꯩꯒꯤ ꯄ꯭ꯂꯦꯠꯇꯣ ꯗꯤꯁꯄꯣꯖ ꯌꯥꯝ ꯇꯧꯏꯕ ꯑꯃꯈꯛ ꯂꯩꯔꯤꯌꯦꯀꯣ ꯑꯃꯨꯛ
ꯍꯟꯗꯛꯁꯤ ꯅꯥꯏꯠ ꯀ꯭ꯂꯕ ꯗꯤꯁꯀꯣ ꯑꯣꯏꯅ ꯇꯧꯔꯤ ꯃꯥꯅ ꯀꯟꯅꯕꯣ ꯖꯒꯣꯏ ꯐꯖꯅ ꯁꯥꯈ꯭ꯔꯦ ꯍꯟꯗꯛꯀꯤꯁꯤꯕꯣ ꯕꯤꯖꯦ ꯅꯪ ꯑꯩ ꯎꯔꯤꯕ ꯎꯔꯤ ꯑꯩꯗꯤ ꯎꯔꯤ ꯑꯩꯗꯤ ꯃꯝꯁꯤꯜꯂꯛꯑꯦꯅꯦ ꯃꯤꯠꯀꯤꯁꯦ ꯚꯤꯗꯤꯑꯣ ꯑꯣꯐꯤꯁꯤꯌꯦꯜ ꯈꯔ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯇꯧꯔꯣ ꯄꯥꯟꯗꯝ ꯇꯧꯔꯣ ꯑꯩꯈꯣꯏꯁꯨ ꯌꯦꯡꯉꯤꯅꯦꯕ ꯇꯧꯔꯣ ꯄꯥꯝꯖꯕ ꯃꯤꯠ ꯌꯥꯗꯤ ꯀꯔꯤ ꯌꯥꯝ ꯌꯦꯡꯕꯅꯦ ꯑꯣꯏꯕꯅꯣ ꯅꯥꯏꯠ ꯃꯌꯥꯝ ꯏꯄꯤꯠꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯤꯠꯁꯦ ꯀꯔꯤ ꯑꯣꯏꯕꯅꯣ ꯑꯩꯒꯤ ꯄꯥꯝꯖꯕ ꯍꯥꯏꯕꯕꯨ ꯑꯅꯝꯕ ꯑꯆꯝꯕ ꯏꯆꯦ ꯌꯥꯝꯕ ꯑꯩꯁꯨ 20Kꯗꯤ ꯁꯨꯗꯣꯔꯦ ꯌꯥꯝ ꯚꯤꯗꯤꯑꯣ ꯑꯣꯐꯤꯁꯤꯌꯦꯜ ꯈꯔ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯕ ꯇꯧꯔꯛꯀꯅꯤ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ 20K ꯅꯠꯇꯦ ꯅꯪ 100K ꯌꯧꯕ ꯑꯣꯏꯕꯤꯔꯣ ꯑꯩꯈꯣꯏꯅꯁꯨ ꯕꯣꯔ ꯄꯤꯖꯔꯤ ꯅꯪ 100K ꯌꯧꯕ ꯑꯣꯏꯖꯔꯣ ꯃꯌꯥꯝꯒꯤ ꯊꯣꯛꯂꯒꯦ ꯄꯥꯟꯗꯝ ꯃꯌꯥꯝ ꯑꯦꯁ ꯑꯖꯤꯁ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯂꯦꯝꯗꯕ ꯑꯗꯨꯝ ꯅꯨꯡꯁꯤ ꯅꯪ ꯃꯃꯤꯡꯗꯣ ꯆꯥꯏꯅꯤꯁ ꯐꯖꯔꯦ ꯃꯔꯣꯟ ꯂꯣꯏ ꯄꯥꯔꯛꯏꯅꯦ ꯍꯣꯏ ꯅꯪꯅ ꯀꯩꯅꯣ ꯀꯃꯦꯟꯇ ꯆꯥꯏꯅꯤꯁ ꯃꯔꯣꯟ ꯂꯣꯏ ꯄꯥꯔꯛꯏ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯃꯥꯏ ꯃꯃꯤꯡꯁꯦ ꯐꯖꯕ ꯃꯌꯥꯝ ꯂꯦꯝꯗꯕ ꯅꯨꯡꯁꯤ ꯅꯪ ꯃꯃꯤꯡꯗꯣ ꯌꯥꯝ ꯐꯖꯩ ꯅꯨꯡꯁꯤꯕꯗꯒꯤꯅꯦ ꯑꯣꯏꯗ ꯊꯣꯛꯑꯦ ꯅꯨꯡꯁꯤ ꯍꯩꯗꯥꯛ ꯖꯦꯠꯇ ꯊꯣꯛꯑꯦ ꯅꯨꯡꯁꯤ ꯍꯩꯗꯥꯛꯅꯅꯦ ꯑꯔꯨꯝ ꯍꯩꯗꯥꯛ ꯊꯥꯖꯟꯒꯅꯤ ꯅꯪ ꯀꯅꯥꯗꯅꯣ ꯍꯥꯏꯁꯦ ꯀꯃꯦꯟꯗꯣ ꯌꯥꯝ ꯄꯥꯔꯨꯅꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯂꯩꯕ ꯃꯤꯗꯨꯇꯅꯤ ꯄꯥꯕꯤꯌꯨꯗꯨ ꯃꯃꯤꯡꯗꯣ ꯏꯕꯨꯡꯁꯤꯅ ꯆꯤꯛꯀꯦꯟ ꯂꯦগ ꯄꯤꯁ ꯆꯥꯗꯔꯦ ꯀꯩꯅꯣ ꯅꯪ ꯑꯩꯈꯣꯏꯅ ꯑꯩ ꯆꯤꯛꯀꯦꯟ ꯂꯦগ ꯄꯤꯁ ꯆꯥꯗ꯭ꯔꯤꯅꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩꯐꯧꯗ ꯌꯥꯗ꯭ꯔꯦ ꯑꯩ ꯈꯅꯥꯎꯁꯦ ꯆꯤꯛꯀꯦꯟ ꯂꯦꯒ ꯄꯤꯁ ꯆꯪꯉꯣ ꯑꯩ ꯉꯥꯏꯔꯤꯅꯤ ꯕꯤꯖꯦꯟ ꯀꯥꯟꯗ ꯈꯅꯥꯎꯗ ꯖꯨꯒꯅꯤ ꯂꯩꯕꯅꯤ ꯑꯔꯨꯟꯁꯦ ꯏꯃꯥꯟꯅꯕꯅꯤꯌꯦ ꯑꯗꯨꯝ ꯇꯧꯔꯤꯃꯤ ꯏꯕꯥꯏ ꯏꯆꯦ ꯕ꯭ꯔꯣ ꯏꯕꯥꯏꯁꯦ ꯌꯥꯝ ꯑꯣꯏꯖꯒꯦ ꯚꯤꯗꯤꯑꯣꯗꯤ ꯌꯥꯝ ꯃꯩ ꯐꯥꯒꯤ ꯇꯧꯕ ꯌꯥꯝ ꯐꯥꯒꯤ ꯁꯣꯏꯗꯅ ꯇꯧꯕ ꯂꯥꯛꯆꯔꯤꯒꯦ ꯍꯣꯏ ꯍꯣꯏ ꯄꯥꯟꯗꯝ ꯊꯣꯛꯂꯛꯀꯦ ꯃꯌꯥꯝ ꯀꯥꯏꯗꯦ ꯑꯩꯗꯤ ꯗꯦꯜꯂꯤ ꯌꯣꯡꯆꯥꯛ ꯃꯔꯨ 15 ꯆꯥꯏ ꯀꯥꯏꯗꯦ ꯄ꯭ꯔꯤꯟꯁ ꯕ꯭ꯔꯣꯀꯔ ꯆꯥꯎ ꯑꯩꯒ ꯑꯃꯨꯛꯇꯪ 500 ꯆꯥꯃꯤꯟꯅꯁꯤ ꯃꯔꯨ ꯉꯝꯒꯗ꯭ꯔꯣ ꯄ꯭ꯔꯤꯟꯁ ꯕ꯭ꯔꯣꯀꯔ 500 ꯌꯣꯡꯆꯥꯛ ꯃꯔꯨ 500 ꯆꯥ ꯑꯩꯗꯤ ꯂꯣꯏꯔꯒ 500 ꯅꯪ ꯆꯥꯗꯣꯏꯅꯤ ꯃꯅꯤꯡꯂꯣ ꯃꯃꯥꯡꯂꯣ ꯂꯣꯏ ꯍꯥꯊꯒꯦꯔꯥ ꯑꯦꯅꯤ ꯇꯧꯈ꯭ꯔꯣ ꯃꯅꯤꯄꯨꯔꯗꯤ 65 ꯆꯥꯕꯗ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯇꯥꯏ ꯄꯨꯛ ꯄꯨꯈꯥꯏ ꯑꯩꯅ ꯇꯥꯔꯒꯦꯠ ꯂꯧꯔꯤꯁꯦ 300 500 ꯇꯥꯔꯒꯦꯠꯅꯤ ꯂꯧꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯝꯇ ꯆꯥꯕ ꯅꯦꯛꯁꯇ ꯆꯍꯤ ꯄꯥꯟ ꯆꯥꯕꯗ ꯏꯔꯣꯟꯕ ꯑꯣꯏꯅ ꯉꯥꯎꯖꯩꯗ ꯇꯧꯕꯤꯔꯛꯑꯣ ꯆꯥꯕ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯃꯦꯃꯤꯇꯥ ꯁꯣꯏꯗꯅ ꯇꯧꯔꯛꯀꯦ ꯑꯟꯖꯂꯤ ꯍꯥꯏꯒ ꯅꯨꯃꯤꯠ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯝ ꯂꯦগ ꯄꯤꯁ ꯊꯥꯔꯛꯑꯦ ꯍꯥꯎꯔꯅꯤ ꯆꯥꯛ ꯍꯥꯟꯅ ꯆꯥꯅ ꯂꯥꯏꯛ ꯆꯥꯕꯗ ꯉꯥꯎꯖꯩꯗ ꯆꯥꯕꯗ ꯉꯥꯎꯖꯩꯗ ꯆꯥꯃꯤꯟꯅꯧ ꯆꯥꯕꯗ ꯉꯥꯎꯖꯩ ꯆꯥꯃꯤꯟꯅꯗ ꯁꯣꯏꯗꯅ ꯆꯥꯃꯤꯟꯅꯗꯣꯏꯅꯤ ꯑꯩ 50K ꯌꯧꯔ ꯃꯇꯨꯡꯗ ꯃꯩꯀꯥꯞꯄꯤꯗ ꯑꯍꯥꯟꯕ ꯑꯦꯟꯇ꯭ꯔꯤ ꯁꯦꯀꯦꯟ ꯑꯦꯟꯇ꯭ꯔꯤ ꯆꯥꯕꯗ ꯉꯥꯎꯖꯩ 100 ꯑꯃ 1000 ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯕ꯭ꯂꯣꯛ ꯇꯧꯁꯤ ꯇꯧꯔꯛꯀꯦ 1000 ꯆꯥꯁꯦ ꯄꯥꯟꯗꯝꯅ 1000ꯒꯤ ꯃꯕꯨꯜ ꯑꯗꯨꯃꯥꯏꯅ ꯀꯞꯊꯣꯛꯗꯨ 1000 ꯌꯣꯡꯆꯥꯛ ꯃꯔꯨ ꯌꯥꯏ ꯑꯗꯨꯕꯨꯗꯤ ꯌꯥꯏ ꯇꯧꯅꯗ꯭ꯔꯣ ꯌꯥꯏ ꯉꯁꯤꯒꯤꯁꯦ ꯀꯩꯅꯣꯅꯦ ꯁꯞꯄꯣꯔꯠ ꯍꯥꯏꯁꯦ ꯑꯌꯥꯝꯕ ꯂꯣꯏ ꯇꯧꯅꯕ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏ ꯃꯁꯦ ꯀꯅꯦꯛ ꯂꯩꯅꯕ ꯉꯥꯛꯇꯅꯤꯅ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯍꯥꯏꯁꯦ ꯑꯦꯜꯕꯤ ꯃꯁꯤ ꯇꯦꯛꯊꯣꯛꯑꯒ ꯇꯧꯅꯕ ꯑꯦꯜꯕꯤꯁꯦ ꯅꯠꯇꯦ ꯀꯅꯥꯝ ꯁꯞꯄꯣꯔꯠ ꯌꯣꯡꯆꯥꯛ ꯇꯧꯅꯗ꯭ꯔꯣ ꯃꯔꯨ ꯆꯥꯕ ꯇꯥꯟꯅꯧ ꯆꯥꯕꯗ ꯉꯥꯎꯖꯩ ꯆꯥꯕꯗ ꯉꯥꯎꯖꯩ ꯗꯗꯥ ꯆꯥꯕꯗ ꯑꯩ ꯉꯥꯎꯖꯩ ꯆꯥꯕꯗ ꯉꯥꯎꯖꯩꯅꯒ ꯆꯪꯉꯣꯏꯍꯦ ꯀꯤꯠ ꯌꯥꯎꯔꯗꯤ ꯌꯥꯎꯗ ꯌꯥꯝ ꯃꯃꯤꯡ ꯌꯥꯝ ꯆꯠꯀꯅꯤ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯒꯨꯝꯕ ꯄꯥꯝꯗꯦ ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯗꯥꯒꯤ ꯗꯗꯥꯒꯤ ꯏꯕꯥꯏꯁꯦ ꯅꯣꯛꯄꯗ ꯀꯩꯅꯣ ꯅꯣꯛꯐꯗꯦꯗꯒ ꯌꯥꯎꯔꯗꯤ ꯃꯃꯤꯡ ꯌꯥꯝ ꯆꯠꯀꯅꯤ ꯃꯤ ꯅꯣꯛꯀꯟꯕ ꯌꯥꯝ ꯂꯩꯌꯦ ꯑꯩ ꯆꯨꯝꯃꯤ ꯒꯤꯇꯥꯟꯖꯂꯤꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯤ ꯗꯥ ꯕꯤꯖꯦꯟ ꯑꯝꯕꯤꯇꯥꯗꯣ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯀꯔꯤꯅꯣ ꯅꯧꯅ ꯍꯪꯒꯠꯂꯛꯏꯁꯤꯅ ꯑꯃꯨꯛ ꯃꯤ ꯅꯨꯡꯁꯤꯅ ꯂꯧꯔꯛꯏꯗꯨꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯪꯉꯤꯅꯦ ꯕ꯭ꯔꯣꯅ ꯄꯥꯝꯃꯤꯗꯣ ꯑꯩꯒꯤ ꯅꯨꯡꯁꯤꯗꯅ ꯃꯤ ꯂꯥꯛꯏꯅꯤ ꯅꯨꯄꯤꯗꯣ ꯉꯥꯛꯇꯅꯦ ꯁꯣꯏꯗꯅ ꯆꯥꯃꯤꯟꯅꯒꯦ ꯕ꯭ꯔꯣ ꯑꯣꯀꯦ ꯅꯣꯡꯃ ꯑꯝꯕꯤꯇꯥꯒ ꯂꯣꯏꯅꯅ ꯕ꯭ꯂꯣꯛꯇ ꯂꯥꯛꯄꯗ꯭ꯔꯥ ꯂꯥꯏꯐꯇ ꯂꯥꯛꯄꯗ꯭ꯔꯥ ꯑꯗꯨꯒ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯛꯀꯦ ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯕꯤꯖꯦꯟ ꯄ꯭ꯔꯤꯟꯁꯕꯨ ꯂꯥꯏꯚ ꯍꯧꯔꯒꯦ ꯃꯗꯨꯅ ꯑꯃꯅ ꯂꯥꯏꯚ ꯍꯧꯔꯒꯦ ꯃꯤꯒꯤ ꯂꯥꯏꯚ ꯇꯣꯛꯍꯜꯂꯒꯅꯦ ꯍꯧꯁꯨ ꯍꯧꯔꯛꯇꯦ ꯃꯗꯣ ꯅꯨꯡꯊꯪ ꯑꯃ ꯂꯩꯔꯦ ꯂꯩ ꯐꯩꯂꯪ ꯂꯪꯒꯅꯤ ꯑꯩꯅ ꯃꯗꯨ ꯑꯗꯨꯅ ꯍꯣꯔꯦꯟ ꯂꯥꯏꯠ ꯈꯔ ꯃꯨꯊꯠꯂꯒ ꯃꯁꯛꯀ ꯑꯃꯨꯛ ꯎꯠꯇꯒꯤ ꯂꯥꯏꯠ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨꯅ ꯐꯖꯕꯅꯤ ꯄ꯭ꯔꯤꯟꯁ ꯕ꯭ꯔꯣꯀꯔ ꯂꯥꯏꯐ ꯐꯖꯕꯅꯤ ꯅꯨꯡꯗꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯥꯏꯒꯤꯗꯣ ꯅꯣꯛꯄꯁꯤ ꯁꯤꯗꯧꯔꯦ
ꯚꯥꯏ ꯃꯌꯥꯝ ꯂꯥꯏꯚ ꯍꯧꯖꯔꯒꯦ ꯗꯥ ꯄꯥꯟꯗꯝ ꯂꯥꯛꯎꯀꯣ ꯂꯥꯏꯚꯇ ꯍꯧꯖꯔꯒꯦ ꯂꯥꯛꯀꯦ ꯑꯩꯈꯣꯏ ꯁꯨꯝ ꯗꯥꯏꯔꯦꯛ ꯁꯤꯒꯩ ꯁꯨꯝ ꯆꯣꯡꯁꯜꯂꯛꯑꯒꯦ ꯕ꯭ꯔꯣꯅ ꯄꯥꯝꯃꯤꯗꯣ ꯑꯩꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯁꯣꯏꯗꯅ ꯀꯩꯕꯨ ꯋꯥꯏꯗ ꯆꯥꯃꯤꯟꯅꯒꯗꯕꯅꯤ ꯕ꯭ꯔꯣ ꯆꯥꯒꯅꯨ ꯇꯣꯏꯅ ꯁꯥꯎꯅꯔꯤꯅꯣ ꯕ꯭ꯔꯣ ꯑꯩꯅ ꯕ꯭ꯔꯣꯒ ꯐꯪꯅꯍꯜꯂꯗꯤ ꯌꯥꯔꯕꯣ ꯀꯩꯒꯤ ꯆꯥꯕꯗ ꯇꯣꯏꯅ ꯉꯥꯎꯖꯩꯗꯣ ꯁꯥꯟꯅꯔꯤꯅꯣ ꯆꯥꯏꯗꯣ ꯍꯣꯏ ꯌꯥꯏ ꯑꯝꯇ ꯐꯪꯅꯍꯜꯂꯣ ꯑꯩꯈꯣꯏꯒꯤ ꯕꯤꯖꯦꯟꯒ ꯆꯥꯕꯗ ꯉꯥꯎꯖꯩꯒ ꯁꯥꯎꯅꯗꯦ ꯏꯕꯥꯏ ꯁꯥꯎꯅꯗꯦ ꯐꯪꯅꯍꯟꯕꯤꯌꯨ ꯃꯩꯀꯥꯞꯄꯤꯒꯗꯤ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯂꯩꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯀꯤꯠ ꯀꯤꯠ ꯅꯪ ꯀꯩꯅꯣ ꯃꯥ ꯍꯥꯏꯁꯤ ꯏꯕꯥꯏ ꯗꯥꯛꯇꯔ ꯍꯥꯏꯔꯣ ꯗꯤꯌꯥꯔ ꯍꯥꯏꯔꯣ ꯃꯥ ꯍꯥꯏꯁꯤ ꯂꯦꯅꯤꯟ ꯗꯥꯛꯇꯔ ꯈꯪꯕ꯭ꯔꯣ ꯂꯦꯅꯤꯟ ꯍꯥꯏꯕ ꯗꯥꯛꯇꯔꯅ ꯈꯛꯇꯪ ꯗꯥꯛꯇꯔ ꯈꯪꯗꯦꯗ ꯑꯩ ꯏꯁꯥꯒꯤ ꯗꯥꯛꯇꯔ ꯗꯥꯛꯇꯔ ꯂꯦꯅꯤꯟ ꯏꯁꯥ ꯈꯪꯕ꯭ꯔꯥ ꯑꯣꯏꯖꯔꯤ ꯗꯥꯛꯇꯔ ꯂꯦꯅꯤꯟ ꯈꯪꯕ꯭ꯔꯥ ꯗꯥꯛꯇꯔ ꯂꯦꯅꯤꯟꯗꯣ ꯑꯉꯥꯎꯕ ꯂꯥꯌꯦꯡꯕ ꯗꯣꯛꯇꯔꯅꯤꯗꯣ ꯃꯥ ꯌꯥꯝ ꯇꯣꯏꯅ ꯆꯠꯂꯝꯒꯅꯤ ꯑꯗꯨꯅ ꯈꯪꯉꯤ ꯑꯣꯏꯔꯝꯒꯅꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯑꯉꯥꯎꯕ ꯗꯥꯛꯇꯔ ꯍꯥꯏꯔꯣ ꯑꯩꯅ ꯂꯥꯏꯌꯦꯡꯈꯤꯕ ꯗꯥꯛꯇꯔ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯏꯗꯣ ꯁꯥꯕꯁꯦ ꯎꯝ ꯀꯤꯠ ꯀꯤꯠ ꯅꯪ ꯗꯥꯛꯇꯔ ꯂꯦꯅꯤꯟ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯣ ꯃꯥ ꯌꯥꯝ ꯇꯣꯏ ꯆꯠꯂꯝꯒꯗꯨꯅ ꯃꯥ ꯈꯪꯉꯤ ꯃꯉꯣꯟꯗ ꯑꯩꯅ ꯄꯣꯛꯈꯤꯕꯅꯤ ꯑꯗꯨ ꯗꯥꯛꯇꯔꯗ ꯑꯩꯅ ꯄꯣꯛꯏꯃꯤꯅꯦ ꯃꯅꯤꯄꯨꯔꯗ ꯁꯣꯏꯗꯅ ꯂꯥꯛꯑꯣ ꯑꯣꯀꯦ ꯅꯅꯥꯎ ꯅꯅꯥꯎ ꯄ꯭ꯔꯤꯟꯁ ꯇꯧꯖꯒꯦ ꯕ꯭ꯂꯣꯒꯔꯁꯦ ꯀꯩꯅꯣꯒꯤꯔ ꯃꯅꯤꯄꯨꯔꯒꯤꯔ ꯄ꯭ꯔꯤꯟꯁꯁꯦ ꯀꯩꯅꯣꯅꯤ ꯄ꯭ꯔꯤꯟꯁ ꯕ꯭ꯂꯣꯒꯔ ꯅꯠꯇꯦꯅꯦ ꯃꯌꯥꯡꯒꯤ ꯄꯥꯟꯗꯝꯁꯦ ꯃꯌꯥꯡꯒꯤ ꯄꯥꯟꯗꯝ ꯃꯌꯥꯡꯒꯤ ꯄꯥꯟꯗꯝ ꯃꯌꯥꯡꯒꯤ ꯃꯅꯤꯄꯨꯔꯒꯤꯔ ꯄꯥꯟꯗꯝꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤꯔꯣꯏꯀꯣ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯑꯩꯒꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯒꯤ ꯅꯪꯅ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯒꯤꯗꯃꯛꯇ ꯍꯪꯉꯛꯏꯗꯣ ꯑꯩꯁꯨ ꯑꯩꯒꯤ ꯑꯁꯥ ꯑꯃ ꯂꯣꯏꯅꯅ ꯂꯥꯛꯀꯅꯤ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯃꯅꯤꯄꯨꯔ ꯀꯋꯥꯏꯒꯤꯅꯣ ꯕ꯭ꯔꯣꯅ ꯄꯥꯝꯕꯤꯔꯤꯕ ꯃꯤꯗꯨ ꯑꯩꯒꯤ ꯃꯤꯅꯤ ꯈꯪꯉꯦ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯂꯣꯏ ꯈꯪꯉꯤ ꯅꯣꯛꯅꯕ ꯅꯣꯛꯅꯕ ꯏꯆꯟꯅ ꯀꯩꯅꯣ ꯍꯪꯉꯤꯅꯤ ꯍꯥꯏ ꯁꯥꯟꯅ ꯍꯥꯏꯁꯦ ꯅꯣꯛꯅꯕ ꯍꯪꯉꯤꯃꯦ ꯍꯥꯏꯕ ꯁꯅꯥꯒꯤ ꯑꯣ ꯅꯣꯛꯅꯕ ꯍꯪꯉꯤꯅꯦ ꯑꯗꯣ ꯑꯩ ꯃꯅꯤꯁꯦ ꯈꯨꯔꯥꯏꯗꯒꯤ ꯑꯩꯗꯤ ꯃꯅꯤꯄꯨꯔꯒꯤꯅꯤ ꯈꯨꯔꯥꯏꯗꯗꯤ ꯑꯩꯗꯤ ꯈꯨꯔꯥꯏꯗ ꯂꯥꯛꯑꯝꯃꯦ ꯈꯨꯔꯥꯏꯗꯁꯨ ꯃꯃꯥꯡ ꯆꯍꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯝꯃꯦ ꯈꯨꯔꯥꯏꯗꯁꯨ ꯀꯣꯏꯔꯝꯃꯤ ꯋꯥꯠ ꯏꯁ ꯌꯣꯔ ꯄ꯭ꯔꯣꯐꯦꯁꯟ ꯀꯅꯥꯗ ꯍꯪꯉꯤꯅꯣ ꯀꯤꯠ ꯀꯤꯠ ꯌꯥꯎꯗ ꯑꯣ ꯅꯪꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯀꯔꯤꯅꯣ ꯍꯥꯏ ꯀꯤꯛ ꯀꯤꯠ ꯌꯥꯎ ꯁꯪꯒꯣꯝ ꯑꯗꯣ ꯆꯥꯕ ꯂꯥꯏꯐꯇ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯁꯤꯀ꯭ꯔꯦꯠꯅꯤ ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯟꯅꯤ ꯄꯩꯁꯥ ꯇꯥꯟꯕ ꯌꯨꯇꯨꯕꯇꯒꯤ ꯆꯕꯨꯟ ꯆꯕꯨꯟ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯍꯥꯏꯅ ꯑꯩꯅ ꯀꯤꯀꯤ ꯍꯥꯏꯅ ꯂꯧꯈꯠꯄꯗꯣ ꯎꯝ ꯑꯩꯗꯤ ꯌꯨꯇꯨꯕꯇꯒꯤ ꯇꯥꯜꯂꯤꯁꯤ ꯐꯖꯅ ꯇꯥꯜꯂꯦ ꯆꯕꯨꯟ ꯀꯤꯠ ꯆꯕꯨꯟ ꯀꯤꯠ ꯋꯥꯠ ꯂꯥꯎꯅ ꯏꯁ ꯌꯣꯔ ꯄ꯭ꯔꯣꯐꯦꯁꯟ ꯒꯨꯗ ꯃꯤꯡꯒꯗꯤ ꯐꯖꯗ꯭ꯔꯥ ꯄ꯭ꯔꯦꯝꯖꯤꯠ ꯁꯤꯡꯍꯣ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯒꯨꯗ ꯊꯦꯡꯀ꯭ꯌꯨ ꯄꯨꯂꯤꯁꯀ ꯌꯥꯎꯔꯕ ꯀꯤꯖꯩꯅꯦ ꯈꯪꯗꯦꯅꯦ ꯏꯆꯦ ꯅꯣꯏꯗꯤ ꯏꯆꯦꯒ ꯅꯣꯡꯉꯥꯜꯂꯒ ꯐꯥ ꯂꯣꯏꯅꯕ ꯂꯥꯛꯊꯣꯛꯀꯅꯤ ꯅꯨꯡꯗꯥꯡꯁꯨ ꯌꯥꯝ ꯊꯦꯡꯅ ꯁꯦꯟꯇꯤꯃꯤꯇꯔꯗꯒꯤ ꯂꯥꯏꯐ ꯇꯧꯏ ꯀꯩꯒꯤꯅꯣ ꯎꯖꯔꯛꯄꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯀꯤꯠ ꯀꯤꯠ ꯀꯩ ꯃꯨꯛꯕꯥꯡ ꯍꯥꯏꯕ ꯈꯪꯗꯦꯅꯦ ꯏꯆꯦꯅꯨ ꯁꯦꯝꯕꯗ ꯑꯩꯗꯤ ꯀꯅꯥ ꯀꯅꯥ ꯏꯆꯦꯒ ꯏꯌꯥꯝꯕꯒꯁꯦ ꯂꯥꯎꯕꯗꯣ ꯑꯍꯨꯝꯂꯛꯇꯤ ꯎꯖꯔꯛꯄꯅꯤ ꯑꯣ 3K ꯗꯒꯤ ꯎꯅꯕ 3Kꯗꯒꯤ ꯎꯖꯔꯛꯄꯅꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯗꯥ ꯕꯤꯖꯦꯟ ꯀꯤꯛ ꯊꯦꯡꯀ꯭ꯌꯨ ꯀꯤꯛ ꯐꯤꯂꯝꯗ ꯄꯥꯟꯗꯝ ꯌꯥꯎꯕ ꯒꯨꯟꯗꯥꯒꯤ ꯈꯨꯅꯣꯛꯇꯨꯅꯤ ꯑꯩꯈꯣꯏꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯍꯥꯏꯕꯒ ꯍꯩꯖꯗꯦꯗ ꯑꯩꯁꯦ ꯒꯨꯟꯗꯥꯒꯤ ꯔꯨꯜ ꯑꯗꯨꯝ ꯄꯨꯗꯣꯔꯤ ꯈꯔ ꯈꯔ ꯇꯧꯅ ꯑꯩꯅ ꯈꯔ ꯄꯥꯝꯖꯕꯒ ꯒꯨꯟꯗꯥꯒꯤ ꯔꯨꯜꯁꯦ ꯑꯩꯅ ꯒꯨꯟꯗꯥꯒꯤ ꯈꯨꯅꯣꯛꯇꯨꯅꯤ ꯁꯦꯝꯕꯗ ꯏꯁꯩ ꯌꯥꯝ ꯏꯁꯩ ꯌꯥꯝ ꯍꯩꯕꯅꯤ ꯆꯥꯔꯣꯁꯦ ꯀꯤꯠ ꯀꯤꯠꯀꯤ ꯃꯨꯛꯕꯥꯡ ꯊꯤꯕꯣꯡ ꯂꯥꯎꯅ ꯀꯤꯠ ꯀꯤꯠ ꯕꯨꯠ ꯕꯨꯠ ꯂꯥꯎꯅ ꯃꯈꯣꯜ ꯊꯣꯛꯅ ꯆꯥꯔꯣ ꯅꯕꯨꯛꯇꯣ ꯕꯨꯞ ꯕꯨꯞ ꯂꯥꯎꯅ ꯌꯥꯗꯦ ꯊꯤꯕꯣꯡ ꯂꯥꯎ ꯄꯨꯈꯝ ꯑꯗꯨꯛ ꯌꯥꯝꯕ ꯕꯨꯔ ꯕꯨꯔ ꯕꯔꯕꯥꯔ ꯂꯥꯎꯅ ꯂꯣꯏꯁꯤꯟꯕꯤ ꯐꯖꯔꯕ ꯑꯩ ꯁꯤꯔꯦꯗ ꯅꯪꯒꯤ ꯏꯁꯩ ꯇꯥꯔꯒ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯗꯤ ꯅꯣꯛꯏꯌꯦꯕ ꯌꯥꯝꯅ ꯑꯗꯨꯅꯤ ꯏꯁꯩ ꯁꯛꯂꯣ ꯍꯥꯏꯔꯛꯏꯗꯣ ꯇꯤꯜꯍꯧ ꯃꯅꯥ ꯂꯣꯏꯈ꯭ꯔꯦꯒꯤ ꯅꯨꯡꯁꯤꯕꯤ 1Kꯒꯤ ꯇꯤꯜꯍꯧꯗꯣ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯈꯔ ꯈꯥꯛꯄꯤꯔꯤꯌꯦ ꯅꯪꯒꯤ ꯅꯪ ꯂꯥꯛꯀꯥꯟꯗ ꯄꯠꯄ꯭ꯔꯥ ꯈꯪꯗꯦ ꯑꯗꯣꯝꯒ ꯆꯥꯒꯦ ꯈꯥꯛꯆꯜꯂꯒ ꯇꯧꯔꯤꯅꯤꯅꯦ ꯊꯝꯃꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯇꯤꯜꯍꯧ ꯄꯣꯝꯁꯥꯠꯅꯕꯤ ꯇꯤꯜꯍꯧ ꯅꯪꯇ ꯆꯥꯔꯒ ꯍꯣꯏ ꯋꯥꯜ ꯈꯥꯏꯗꯣ ꯌꯧꯖꯔꯒꯦ ꯀꯥꯏꯅ ꯏꯁꯩ ꯁꯛꯂꯔꯣꯏꯒꯦ ꯁꯛꯑꯔꯣꯏꯒꯦ ꯕ꯭ꯔꯣ ꯍꯥꯏ ꯇꯧꯔꯅꯨ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯁꯦ ꯏꯁꯩ ꯁꯛꯄꯗꯤ ꯅꯣꯡꯕ ꯎꯗꯦ ꯀꯃꯥꯏꯅ ꯁꯛꯏꯅꯣ ꯂꯥꯏꯔꯤꯛꯇ ꯗꯥ ꯄꯥꯟꯗꯝ ꯍꯥꯏ ꯇꯧꯁꯜꯂꯦ ꯑꯣ ꯑꯩꯕꯨ ꯅꯠꯇꯦꯍꯦ ꯑꯟꯖꯂꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯑꯟꯖꯂꯤ ꯗꯥ ꯀꯤꯠ ꯀꯤꯠ ꯏꯁꯩ ꯌꯥꯝ ꯍꯩꯕꯅꯤ ꯍꯥꯏ
Oh, uidinte aje hanadagi khara uirum tawbani samlang ne koilang na ngau manjale tawise net na chappi romani ai net ti leida net bagi to makon hora chappe da kit thank you anjali nogi face up kare ngondagi switch up kare nogi net to khara chappe ai 2011 dagi mayamgi seba isai tawjarakpani adubu ai isai thadok agani thadok piro mayamgi pandan thadok piro ha pemjit thank you no pira koi damakta aingai le takat sari nga thongba saiye aina pamjaba youtube aina ngaujaba mukbang kanana thingba ngamloine kit live loisallasi onang tumlasi hairo Kanano? Pung ama yawrabo Bijen. Pung ama farabo. pung ama ka thinjalasi age tori mechu 11 11:30 tare Pung ama farabo kaitawida. ꯑꯩꯈꯣꯏꯗꯤ ꯄꯨꯡꯅ ꯀꯩꯗꯧꯗꯣꯏꯅꯣ ꯄꯨꯡ ꯃꯊꯧ ꯇꯥꯗꯦ ꯂꯥꯏꯔꯤꯛ ꯇꯧꯕꯗ ꯄꯨꯡ ꯃꯊꯧ ꯇꯥꯗꯦ ꯁꯦꯀꯦꯟ ꯃꯊꯧ ꯇꯥꯗꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯩ ꯂꯥꯛꯏꯅꯦꯕ Oh, ꯑꯩ ꯈꯪꯗꯕꯗꯨꯒꯤ ꯄꯨꯡ ꯑꯃ ꯐꯥꯗꯤ ꯌꯥꯗꯦ ꯀꯥ ꯍꯥꯏꯅꯕꯗꯨꯗ. ꯑꯦ ꯈꯪꯗꯕ ꯃꯤꯁꯤꯡꯅ ꯍꯥꯏꯅꯔꯤꯃꯤꯗꯨꯗꯣ ꯑꯁꯦꯡꯕꯅꯤ ꯕ꯭ꯔꯣ ꯏꯁꯩꯁꯦ ꯑꯩꯈꯣꯏꯅ ꯁꯛꯀꯗꯧꯗꯨꯗ ꯑꯣꯏꯔꯝꯗꯔꯦ ꯕ꯭ꯔꯣꯅ ꯁꯛꯀꯗꯕ ꯑꯣꯏꯔꯝꯂꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯑꯟꯖꯂꯤ ꯗꯥꯁꯦ nganu chare kenu anjali dada se nganu chare ani loisinu wari taba yamna nuai loisangan wari taba jam nuai ang thoi thoi se ꯑꯩ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯃꯤꯠꯀꯁꯦ iba ꯈꯨꯝꯖꯤꯜꯂ ese ꯈꯔꯒ tumninge ꯊꯤꯖꯤꯜꯂꯒ akoidi khungangda leibanina tumninge nungala ngan hogatnabanina adugi pung 12 makai tare nungdangi adudi mayam matangida beiblo kit na kaina bagi tapna ya thang laudaraga Bijen. isai se oh Oi kena taro. Kaya isai sakpa haukradi Kumar ꯁꯥꯅꯨꯅꯤ Sanuni kanjana sakchari me. ꯁꯅꯥꯁꯤꯗ ꯐꯔꯛꯅꯤ ꯇꯧꯔꯤꯁꯦ Kumar Sanu natraga kari Sanu Sananu wairi rakang. ꯀꯩꯅꯣꯅꯤ ꯍꯤꯃꯦꯁꯅꯤ ꯍꯤꯃꯦꯁ ꯁꯅꯥ ꯅꯪꯗꯣ ꯂꯥꯜꯂꯦ ꯍꯤꯃꯦꯁꯅꯤ ꯍꯤꯃꯦꯁ good Kumar night Sanuri makon mana. toy toy happy afaupi Bijen. oh Bijen. oh Kumar Sanu wai sai. Kumar Sanu wai sai. He he. La 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 la. Good night, good night. is ꯏꯕꯥꯏ ꯑꯣꯏ ꯆꯠꯈ꯭ꯔꯦ Ibai chapkare chak okay ne chapaida ne chapaida. Ai wifi samine mo. ꯇꯨꯝꯅꯤꯡꯉꯦ Oi Bijen me kemaru leibra. Oi me kemaru ni kada lagdoro nache gi miche uithare ngakhat ke. ibai ai seng mai bo real la ibai phang na se khan bada ibo haite ware bo badan nok to ei don tanda Akoi miche rasi leibra. Bijen ai miche jadre kuthare ne. ꯃꯊꯛꯇꯒꯤ ꯏꯟꯁꯥꯡ Oi ꯈꯨꯠꯂꯛꯏ sai kuthare una. Sanu baja le yadre to. ꯕꯤꯖꯦ ꯉꯁꯤ ꯃꯃꯪꯗꯒ ꯅꯣꯛꯄ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ adodi mayam loisan ba to rosi ibai ka to no mi si seng adum leina wai sana ka mi si tumba kaina ni aba ꯃꯥꯅꯤ ꯃꯥꯅꯤ ꯇꯨꯝꯅꯔꯁꯤ ꯃꯌꯥꯝ magi je kumar ꯒꯨꯗ sanu ꯅꯥꯏꯠ ꯃꯌꯥꯝ haiba nate sanu haiba oiramni iroi sanu hai nang paba idra mane mayam gi pandam iroi bobo launa khong libi aini saramdai thamdai bobo haina thangabo ibai yam
Ibai yang Fazenda. fazenda. Fazenda kena hai. ꯍꯣꯏ Andai pan. ꯍꯣꯏ ꯕꯤꯖꯦꯟ ꯑꯩ ꯅꯥꯇꯣꯟꯁꯤ ꯌꯦꯡꯉ ꯖꯦꯁꯤꯕꯤꯒꯤ ꯃꯅꯥꯇꯣꯟ ꯃꯥꯟꯁꯤꯜꯂꯦ Cepat itu Ibai kecil. Ibai yang fazenda. Bye bye. Live tꯧꯗꯣꯏ di ꯍꯌꯦꯡꯒꯤ ꯄꯨꯡ 5 AM soidana Ibai tabro chapno dogore fazai aiba oh thank you Anjali chan live chel hoina live kare Ibai hoise kari hayu hai bano yambagi isai si da aibu punsisina leiri makai kawangam loi YouTube ki family adore ma'am good night taurasi aisu challage thenge bye bye ma'am good night next video den phangasi ngasi ki live loisallage video den phangasi ma'am ngasi ki bye bye good night da bijen no kanu ikai kijeingo no kanu kijeingo Sanai jan good night taurasi ibai net tat khara mane aisu challage ma'am good night taurasi thenge aba kaino di numidangi ado hore aba ibai hoi jada bu duina join tro poyani jabra na jatho kare to nga chalame adodi ngasi gi andi ma'am kaina si good night nuai na tumiro pajam mangmiro aisu challage kichi diaw tawleru lage aigi kichi diaw matam yaure adodi ma'am bye bye good night